ahmamagta ngasi puning warol thorom ni jeng tabiri basing amadi tabiri basing bu james segur jamna taram nok chaba loina nei ko nona khorom jari ngasi puning warol ge damta season nazari ba number 9077282001 loina na thorom ase ge damak video call ge thamjari ba number 7005707808 hari ba number sini ngasi ge lanthok chari ba thorom ase icecom the 129 skTV the 1070 elite tv gtpl cable network loina na Diamond TV Facebook amadi YouTube masi gakta natana Manipur online radio da thoromasi sanduk chari tongan tongan ba platform kaya da lanthok chari ba Diamond TV loina na 90.0 wahong radio gi thorom thorongi chana bi matung ina nungti gi phone liba pause singi headlines karate dona pijari ma pomoi ba pau posparani la shram da gi tabikre sanale pa gi pause gi han bada PR mamang da pun bangam draba BJP gi MLA Singh Punchin Gadori Kem tong na duna layruraba BJP gi MLA Singh Pun ngasi mi pampang thokadori hari Kulai hana lokal ba matung da National Highway Singh hangdokani haina CS na phongdorokni Chayol fadraba su no mada kulai Singh loina mak pikhalak pa yai haiba warol jawri En birena amuk hanjelaga che minister oina hablakani haiba gi thajaba leite haina Lorembam Rameshwar MLA na phongdokre Kulai tinggalakna na bapiri ba matam tenmali wakhan taminabagi matam pipam to I haina kokomi na phongdorokle Imphal West District Lamfen Police Station kon ba sagobla moirang hanuba lerakta leiba Dr. Thokpam Lenin gi yum dangarang sakhang da basing na nomai kapsilam le hairi Hek pokcha ba machano pi ba mama na mangaksam da thang la len don hat krema di mama su masa mathanta season ba thokre thodok asi Kongjom singtham da thokiba yamna tamthiba tabada ki tujungba yam pakna thokdaba thodok kamani loinana Assam Rifles na kuki khulai paiba sing putna chanminare haina SDA na A na phongdorokli School thugai bada chenaba sing logi action lokut kadabani haiba desam na phongdorokli loinana Mamang yelengang na lauk thok lambadu hojikti uredana sanale pakki mapawdi yaud Internally displaced person sing the cycle amasung visa call khusin na khre hairi tonga tonga no pause gi headlines kara su tenta na pijagi Naharol gi thodang headlines su no manini sida governor da lengak sem na bache pisalagani pam thadok ki ba CM na taba center na khalak komi oida sogot kani haina L Rameshwar na phongdokre Lut tawduna ain kaina pairiba khusu kolai sing surrender tawbugi matam sangdokpugi wafam leite haina chief secretary na phongdorokli relief camp ta leiriba mahiroi amadi fisabi sing do cycle amadi fisa kon yen thokre loinana center na chelu haraga chenba lepu haraga lepa lengak ti leitavana fai hanglai lengak ti miyam na pamde haina jadu mani na phongdorokli Kungak pa fabagi mayok ta mafam kaya da wakat mi fam chatarakli. Candidate sing da matam chana exam center sing khanghan ki hai na AIMS pakum pirakre hari. Loinana Evergreen Flower School amanga ta thon ki badu desam na kundem tawrakli. Romeo party ga mari leina de sympathizer ni hairak pada condemn tawi hai na KCPPWG na phongdorokli. Loinana Oyal and Paugi Pauxi headlines and the mid currently leader Kanba Amadi Anoba Lengak Sem Nanabagi mi from Pangtok Danaba Kangalakli Loinana. Birendi Masana resigned to Krabanina Amukhana Halakani Haibataja Lake Hine MLA Rameshwar Warol Yauri. District Ohum the Sukuzukulizing Pikanapa Hora Kre Haba Photo Konana Fomba Loinana. Masana no way Pikalak Tabasing Matak the operation Sataragani Haiba Chief Secretary Warol Yauri. Politics the Puxel Singh the Manipur the Louis Nai the Irang Tolopani Haina Dr. M. Narana Phongdokre. Koke Singhi Marol Sumdriva Fava Tampak the Kulngak Singh the Kolai Lokot Payaro and Hirokta Wakat Mipam Sutagre. Ngana Fitong the Grenade Jalambagi the Mark Miam na Wakat Kongjang Sangsin Kre. Relief Camp the Laser Basu Wangang Basu Toktaba Manasu Tajadrava Ichanu Pas Senaduna. Lady Haibachahi Humadra Suruk Lavi. Amana angam batabak suduna machabu hingnaba ngamnaba thakli haibagi paudam su yauri panam gi headlines ta kulai hana lokal ba matung da National Highway hangbi thabu lokat kani haiba wafam chapchana yaw loinana exam da aramna tobu sing mahiroi oigera oja oigera chapchana action logani haiba warol ma su yauri loinana center na
Makong makot punsilan balay ngak ti leitaba na fay hay na Federation of Haumi na fongdorok pa warol su yauri. Paukse singaya amba paukse ayama na loy na manare. Ahal loy rabi mayra pay bi fukiba police commando tabak tagi dismiss to biu. Manipur PR lok to miyam na kongjang lengak ki miyam ki lengak sembiu hay bawa pam kang lepak ki mayra ki headlines maroy ba pauk yauri. Loy na na. Mahusagum satok sa sinyana ba gidamo National Highway Security Tambaloishal AI na Chief Secretary na Pongdo Pawarol de Yauri. BJP ke President tumina leki bidagi MLS Singh asimi pong kongja kre hai bawarol. Tampaki District ahum da kulai surrender torok pa yaw kre hai bawafam kun nga pa phabi yaning da bagi kongjang yamna kanna chang silakli. Ngari gumba chaba polam sing da climate change ki chaitheng nei na bagi mathau tari hai bawarol magaloina na. Mapangi oiba pauda Ukraine के लाना से सही अहुम भारत पर नुमित रशिया ना मुक्त ड्रोन चनी को हुम पुग तरेट लोम सीजन अदुना यूक्रेन द अकन मोंग द लंदाव की थबक चथकरे पुतिन ना अमेरिका किलर मिसाइल डिप्लॉय तोकरे हाइरी लोइनना व्लादिमीर जेलेंस्की अमेरिका की अचान बा डार्लिंग ओइरंबदगी तमथिब डिक्टेटर ओइरखरे हाइना रिपोर्ट अमना फोंदोरक्ले लोइनना गूगल द मैक्सिको की प्रेसिडेंट अरोइबो वार्निंग तोकरे हाइरी India bu mai thiba piba ngamdragadi ming hongani haina sarip na phongdokpa warol amasu yauri. Helicopter gumna mapam amadagi amada paikhat pangamba lupa crore ani makai piba flying car mai pakna test tawba ngamkre hairi. Pakistan gi manglan tram na thugai kre. Tha manga gi mamang da Israel na hat khrabe Hezbollah gi luching ba Hassan Nasrallah gi aroiba mathau mangam pangthokhiba da mioi lising yang khairom na sharuk ya kre. Lan pha thadok pateng kre hairi masiga loina na loijare nungtigi phong liba pause singdagi lautok chaba maroiba pau maka tarak pase koi gi number da call to bidu na thorom masida saruga biu koi gi number 9077282001 hangdok chare loina na ngasigi thorom asigi video call gi season nazari ba number so hangjare thorom masida saruga bi agani Call to biyo masigi thoramasida caller sing thoramasigi sarugabi duna ado madong iponing da farapo wakalon sing nungaiba faba wakalon miyam puna khangmina ba yaba madu dana tana pongling lok sing oiba yaba wa pham ekona sandok chariba thorom sing gi matang da koi number da call to duna phongdo biyo Hello. Hello. Thobal awang kai dagi okon bina sakhi. Taranok sari mai biu. Ngang gi sagi na pangthok pai sang lusing ba donor metu tam ngai hawdei leibau yenjere. Ma ji laksa ga to butu ma ji khambada sorom de wa wa gam taw bina isi. Ha na mangjau na ha ro di sana ningai ro na ha ro. Adi Ngaji donor sigi marakta hari ba niya ko isay sakpa phajab jana sakpa loi na tangai degi nupa marakta ahal waraba papung ani degi lewa gi president sar ojit asmiyam da mamu ya amro pappa kibi budan tan isay ju abada sakpi gre ko maja khumjul kumar gi isay degi mo nupa jin khaiden ibo to basu ma ki talent degi isay ju hai ba yam mamu ai jaga thagal segen to burkuni degi mo Nupi maraktasu koi ahan oibida ima tombino khangabo pido sai am he am si pa nam ngai jai adegi atai su loino puti hai adusu loino hai budi ngamja de loino mak thaga chari ulogi jati rotama do yam thaga chari ma ji hirong khudi makta jang yam thoba nupi am thoeba iman thaga chage to boni wa ngang bada su hai thei se hai adi I bada phangi hai ma di wa to wa te wa mai to dana ma di ima lai ba pi ta matu jit ma di dum thokul chong thokda wa loi da ban pi ijana hajege mathang mathang thum thaga jarke to bun ni am nungai pen jai da pen bagi boi ban ar ro ai ko thagat ko staff singju am thagat jari dagi akoi gi hana yoram ba program gi sara bodo adu sei da am ba sai ne ni mulaga hoi thagat jage loi ma staff thar olen thagat jari pusparani ni mala dagi akoi ming pandraga chotai na ma ko na thagat jari thorom mapung phan legi phan ba ningbi ai ba kuna mapusu aninga le tan thagaru phungdok jari legi chana sapai sei jingdo kidre ina sai tha na mo manung siri ba adu legi
ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦꯕꯁꯦ ꯑꯪꯁꯤ ꯑꯔꯣꯏꯕꯗꯩ ꯆꯥꯅ ꯎꯗꯤꯠ ꯅꯥꯔꯥꯌꯟꯒꯤ ꯏꯁꯩ ꯑꯃ ꯁꯛꯄꯗꯣ ꯎꯗꯤꯠ ꯅꯥꯔꯥꯌꯟꯗ ꯅꯥꯔꯥꯌꯟ ꯑꯣꯏꯕꯣꯏ ꯅꯤꯡꯉꯨꯔꯦ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯃꯥꯅꯦ ꯂꯥꯛꯑꯒ ꯌꯥꯎꯖꯕ ꯉꯝꯖꯗ꯭ꯔꯁꯨ ꯍꯧꯗꯩ ꯂꯣꯏꯐꯥꯎ ꯂꯣꯏ ꯌꯦꯡꯖꯩꯀꯣ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯍꯥꯟꯅ ꯅꯝꯖꯔꯒꯦ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯉꯔꯥꯡ ꯈꯣꯡꯖꯣꯝꯒꯤ ꯀꯔꯤ ꯈꯣꯡꯖꯣꯝ ꯀꯔꯤ ꯍꯣꯏ ꯈꯣꯡꯖꯣꯝꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ ꯍꯣꯏ ꯌꯥꯔꯦ ꯈꯣꯡꯖꯣꯝꯗꯒꯤ ꯅꯠꯇꯦ ꯀꯔꯤ ꯆꯤꯡꯘꯥꯝ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯃꯧ ꯑꯃꯅ ꯑꯉꯥꯡ ꯃꯆꯥ ꯍꯥꯠꯄꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯉꯥꯎꯔꯛꯇꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯝꯇꯒ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯨꯕꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯝꯕꯗ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯊꯝꯖꯔꯒꯦ ꯏꯃꯥ ꯑꯇꯣꯞꯄꯗ ꯄꯤꯖꯔꯒꯦ ꯊꯝꯖꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯑꯩ ꯍꯩꯅꯧꯄꯣꯛꯇꯒꯤ ꯅꯦꯝꯆꯥ ꯀꯧꯖꯩ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯉꯔꯥꯡꯒꯤ ꯀꯩꯅꯣꯗꯨ ꯐꯪꯁꯟꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯐꯪꯕ ꯑꯗꯒꯤ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯑꯃꯗꯤ ꯂꯩꯔꯤ ꯑꯍꯜ ꯑꯃꯅ ꯄꯥꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏꯒꯤ ꯃꯅꯤ ꯁꯛꯄ ꯃꯇꯝꯗ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯑꯗꯒꯤ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩ ꯃꯤꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛ ꯂꯈꯛ ꯇꯧꯔ ꯂꯩꯈꯤꯕꯗꯨ ꯀꯔꯝꯕ ꯈꯨꯗꯣꯡ ꯃꯩ ꯃꯨꯠꯄ ꯃꯩ ꯃꯨꯠꯄ ꯃꯩ ꯃꯨꯠꯄ ꯍꯦꯛ ꯅꯦꯠ ꯌꯥꯔꯛꯇꯕ ꯍꯦꯛ ꯇꯧꯕꯖꯥꯠꯅꯤ ꯑꯗꯩ ꯑꯩꯅ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯅꯥ ꯑꯌꯦꯛ ꯃꯁꯥꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯃꯤꯁꯨ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯁꯥꯔꯒꯤꯁꯤꯗ ꯑꯗꯨꯝ ꯌꯥꯎꯋꯤ ꯍꯥꯏꯖꯔꯤꯕ ꯌꯥꯝ ꯌꯥꯎꯋꯤ ꯉꯔꯥꯡ ꯂꯥꯛꯏꯗꯣ ꯏꯃꯥ ꯃꯩꯄꯥꯛꯄꯤ ꯒꯥꯏꯗꯣ ꯃꯁꯥ ꯉꯝꯗ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯁꯤꯗ ꯂꯥꯛꯑꯒ ꯏꯀꯟ ꯀꯟꯅ ꯑꯗꯨꯝ ꯑꯗꯩ ꯎꯏꯌꯦ ꯑꯩꯅ ꯏꯃꯥꯁꯦ ꯀꯗꯥꯏꯗꯅꯣ ꯅꯥꯔꯤꯁꯦꯅ ꯑꯗꯒꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯇꯩ ꯀꯥꯡꯕꯨꯁꯨ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯑꯁ ꯌꯨꯝꯗꯗꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯁꯤꯗ ꯂꯥꯛꯄꯗꯤ ꯀꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦꯅꯀꯣ ꯏꯃꯥꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯃꯌꯥꯝ ꯌꯥꯎꯕꯗꯨꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯖꯥꯠꯅꯣ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯑꯗꯨꯃꯁꯨ ꯁꯨꯝ ꯍꯪꯅꯤꯡꯉꯤ ꯃꯩꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯃꯩꯒꯤ ꯖꯦꯛꯇꯣ ꯑꯩꯈꯣꯏꯒꯤ ꯃꯩꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯁꯨꯝ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯊꯦꯡꯉꯨꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯩꯗꯣ ꯃꯨꯠꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯩ ꯖꯦꯛꯇꯣ ꯑꯃꯨꯛ ꯌꯥꯗꯅ ꯑꯃꯨꯛ ꯁꯦꯝꯕꯅꯤꯗ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯏ ꯀꯩꯁꯨ ꯅꯠꯇꯦ ꯇꯦꯛꯅꯤꯀꯦꯜ ꯑꯦꯔꯔ ꯉꯥꯏꯍꯥꯛ ꯑꯄꯟꯕ ꯊꯣꯛꯄꯩ ꯋꯥꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯈꯥ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕ ꯂꯥꯛꯄꯗ ꯑꯩꯅ ꯁꯨꯝ ꯀꯩꯗꯧꯕ ꯌꯥꯎ ꯑꯅꯤꯔꯛ ꯇꯧꯏ ꯑꯃꯅ ꯄꯨꯡ 5:30 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯇꯧꯏ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯗ ꯅꯣꯡꯁꯤ ꯃꯀꯨꯞ ꯆꯨꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯀꯨꯞ ꯆꯨꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯕꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯎꯟ ꯀꯩꯀꯩ ꯊꯝꯃꯤꯗो ꯑꯗꯨꯒꯤ ꯃꯄꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯤꯟ ꯈꯤꯇꯪ ꯈꯟꯕꯗ ꯊꯨꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯨꯡꯗꯕꯅꯤ나 ꯅꯣꯡ ꯆꯨꯔꯗꯤ ꯃꯣꯏ ꯆꯣꯠꯂꯗꯤ ꯌꯥꯔꯣꯏꯗꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚꯇꯣ ꯐꯠꯅ ꯁꯠꯇꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯍꯜꯂꯒ ꯁꯣꯝꯗ ꯑꯣꯂꯦꯟ ꯏꯁꯩ ꯁꯛꯑꯣꯅ ꯁ꯭ꯇꯦꯖꯗ ꯂꯩꯕ ꯃꯤꯗꯨꯒꯤꯗꯤ ꯃꯌꯥꯝꯗꯗꯤ ꯎꯗ꯭ꯔꯕ ꯑꯣꯂꯦꯟ ꯏꯁꯩ ꯑꯃ ꯑꯅꯤ ꯁꯛꯍꯜꯂꯦ ꯑꯗꯨ ꯁꯛꯏꯉꯩ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯃꯨꯛ ꯊꯥꯡꯖꯜꯂꯦ ꯁꯥꯎꯟ ꯑꯃꯨꯛ ꯊꯥꯡꯖꯜꯂꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯃꯈꯥꯗ ꯑꯃꯨꯛ ꯁꯝꯃꯛꯏꯅꯤ ꯁꯤꯅꯤ ꯊꯣꯛꯏꯁꯤ ꯊꯧꯗꯣꯛꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣꯗ ꯐꯣꯟꯗ ꯀꯔꯤꯗ ꯇꯥꯕꯗꯗꯤ ꯂꯦꯞꯄꯒ ꯂꯩꯔꯝꯗꯣꯏꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯀꯣ ꯀꯩꯗꯧꯕ ꯌꯥꯎꯖꯥꯠꯅꯣꯅ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯃꯌꯥꯝ ꯍꯦꯛ ꯈꯟꯕꯤꯔꯛꯑꯣ ꯀꯔꯤꯅꯣꯃ ꯃꯩ ꯃꯨꯠꯂꯝꯃꯅꯤ ꯅꯦꯠ ꯌꯥꯔꯝꯃꯔꯣꯏ ꯍꯦꯟꯅ ꯈꯟꯕꯤꯕꯀꯣ ꯑꯗꯩ ꯅꯦꯠ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯤꯟꯅꯦꯕ ꯅꯦꯠ ꯃꯔꯤꯅꯦꯕ ꯕ꯭ꯔꯣꯗꯕꯦꯟ ꯃꯔꯤ ꯊꯝꯃꯤ ꯑꯃ ꯌꯥꯗ꯭ꯔꯒ ꯑꯃ ꯌꯥꯗ꯭ꯔꯒ ꯑꯃ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯩ ꯑꯗꯣ ꯇꯦꯛꯅꯤꯀꯦꯜ ꯑꯦꯔꯔ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯏ ꯑꯗꯨ ꯅꯠꯇꯅ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯑꯄꯟꯕ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯩꯈꯣꯏꯅ ꯃꯪꯖꯔꯝꯕꯗꯣ ꯑꯗꯣ ꯅꯣꯡꯁꯨ ꯑꯇꯩ ꯃꯐꯝꯗꯗꯤ ꯆꯨꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯅꯣꯡꯃꯛꯇꯤ ꯑꯗꯨꯝ ꯆꯨꯈꯤꯗ꯭ꯔꯦ ꯈꯤꯇꯪ ꯃꯔꯤꯛ ꯑꯃꯅꯤ ꯈꯦꯑꯝꯕꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯈꯦꯑꯝꯗꯦ ꯑꯗꯨꯕꯨ ꯃꯄꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯍꯧꯗꯕ ꯍꯥꯏꯔꯒꯗꯤ ꯊꯧꯔꯝꯁꯤ ꯄꯨꯡ 7ꯗ ꯍꯧꯅꯦꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯤ 20-30 ꯑꯌꯨꯛꯀꯤ ꯄꯨꯡ 9-10ꯗꯒꯤ ꯂꯥꯛꯅꯔꯦ ꯑꯗꯨꯒ ꯊꯧꯔꯝ ꯌꯥꯎꯕꯤꯒꯗꯕꯁꯤꯡꯅ ꯑꯌꯥꯝꯕ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯥꯛꯇꯕꯗꯒꯤ ꯃꯤ ꯂꯥꯛꯁꯜꯂꯦ ꯀꯣꯟꯅ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯅ ꯊꯧꯔꯝ ꯌꯥꯎꯗꯧ ꯃꯤꯗꯤ ꯑꯣꯏꯗꯕ ꯊꯧꯔꯝ ꯌꯦꯡꯕꯗꯤ ꯑꯣꯏꯗꯧꯕ ꯁ꯭ꯇꯦꯖꯗ ꯀꯥꯈꯠꯂꯒ ꯌꯥꯎꯗꯧꯁꯤ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏ ꯀꯣꯟꯅꯪꯗ ꯃꯤ 20-30 ꯃꯤꯡ ꯆꯟꯁꯤꯜꯂꯦ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯡ 12 ꯇꯥꯔꯒ ꯑꯗꯒꯤ ꯄꯨꯡ 12 ꯍꯦꯜꯂꯒꯀꯣ ꯃꯤꯁꯦ ꯁꯨꯝ ꯂꯥꯛꯄꯅꯤꯅ ꯑꯗꯨ ꯃꯊꯪꯗ ꯃꯤꯡ ꯆꯟꯁꯤꯜꯂꯛꯄꯗꯗꯤ ꯃꯤꯗꯣ
konangdadi mi du marfu modra sum sujale aduna thengbada ming chanbasing dudi thenge haidana kare tare koi gi sei sakpa phangdana thorom yawba phangdana chatkhibe yaw adu ngana laga ming panjan biradi dum nungai dana ko adu kasu kai mathang adum leiri aduga ngana la ko de dum ngana dum sai dana ko na kangu mudi am ngana laga ngana sa amaga ngana chatkhibe su dum yaw haijari thagachari ꯑꯗꯨꯒꯨꯝꯕ ꯈꯔ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯊꯣꯏꯅ ꯂꯩꯇꯦ ꯑꯗꯨꯒ ꯃꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯌꯥꯎꯖꯒꯦꯅ ꯍꯥꯏꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯥꯛꯁꯜꯂꯛꯄ ꯌꯥꯎꯏ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯌꯥꯎꯕ ꯉꯝꯍꯟꯖꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝ ꯂꯩ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯁꯥꯔ ꯋꯥꯡꯈꯩ ꯑꯌꯥꯡꯄꯜꯂꯤꯒꯤ ꯔꯦꯅꯨ ꯇꯣꯏꯖꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯃꯦꯗꯝ ꯁꯥꯔ ꯑꯩꯅ ꯉꯔꯥꯡ ꯐꯪꯁꯟ ꯂꯥꯛꯑꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯒꯦꯅ ꯇꯧꯖꯔꯛꯄꯅꯦ ꯁꯥꯔ ꯍꯣꯏ ꯉꯔꯥꯡ ꯐꯪꯁꯟꯗꯣ ꯅꯣꯡ ꯆꯨꯕꯗꯣ ꯑꯗꯨꯒꯤ ꯑꯗꯥꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯩꯈꯣꯏꯅ ꯍꯜꯂꯝꯗꯥꯏꯁꯤꯗꯅꯦꯀꯣ ꯁꯥꯔ ꯅꯣꯡꯁꯦ ꯂꯝꯕꯤꯁꯤꯗ ꯑꯗꯥꯏꯗ ꯆꯨꯔꯛꯑꯕꯅꯦꯕ ꯆꯨꯗꯧꯅ ꯇꯧꯁꯜꯂꯛꯑꯕꯅꯦꯕ ꯑꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏꯅ ꯆꯠꯄ ꯂꯝꯕꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯔꯤ ꯂꯝꯕꯤꯗꯤ ꯂꯣꯏ ꯆꯣꯠꯂꯝꯃꯒ ꯅꯣꯡꯗꯤ ꯑꯗꯨꯝ ꯍꯥꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯉꯔꯥꯡꯒꯤꯁꯦ ꯄꯨꯔꯥ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯡ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡꯗꯣ ꯑꯗꯨꯝ ꯊꯩꯗꯣꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅꯦ ꯊꯩꯗꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯂꯝꯕꯤ ꯏꯃꯥꯃꯦꯝꯃꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯖꯩꯌꯦꯕꯀꯣ ꯁꯥꯔ ꯄꯨꯈꯥꯎ ꯏꯃꯥꯃꯦꯝꯃꯒ ꯑꯗꯣ ꯏꯃꯥꯃꯦꯝꯃꯒ ꯑꯩꯈꯣꯏꯒꯩ ꯍꯜꯂꯛꯄꯁꯤꯗꯁꯨꯅꯦꯀꯣ ꯑꯗꯨꯝ ꯅꯣꯡꯁꯦ ꯆꯨꯕꯒꯤ ꯃꯃꯤꯗꯤ ꯑꯗꯨꯝ ꯇꯥꯕ ꯂꯝꯕꯤꯗꯤ ꯂꯣꯏ ꯆꯣꯠꯂꯝꯕ ꯑꯩꯈꯣꯏ ꯆꯠꯈꯤꯕ ꯂꯝꯕꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯅꯣꯡꯗꯤ ꯃꯔꯤ ꯍꯥꯡꯉꯒ ꯑꯗꯨꯝ ꯆꯠꯂꯦꯕ ꯅꯣꯡꯁꯦ ꯑꯝꯇ ꯆꯣꯠꯇꯕꯤꯗ ꯌꯨꯝ ꯑꯗꯨꯝ ꯌꯧꯖꯔꯦꯕꯀꯣ ꯊꯥꯒꯠꯆꯔꯤ ꯃꯦꯗꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯉꯔꯥꯡꯒꯤ ꯁꯩꯔꯦꯡꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯏꯁꯇꯦꯖꯇ ꯀꯥꯈꯠꯄꯒ ꯑꯗꯨꯝ ꯅꯤꯛꯈꯤꯕꯗ ꯀꯩꯝꯇ ꯐꯖꯅ ꯐꯣꯡꯗꯣꯛꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯇꯦꯂꯦꯟ ꯍꯟꯗ ꯑꯃꯨꯛ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯅꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯐꯖꯅ ꯊꯤꯖꯔꯛꯀꯅꯤ ꯏꯅꯥꯎ ꯁꯦꯛꯁꯄꯤꯌꯔꯗ ꯑꯩꯅ ꯏꯍꯟꯕꯅꯦ ꯁꯩꯔꯦꯡꯗꯣ ꯑꯗꯣ ꯃꯥꯕꯨꯁꯨ ꯌꯥꯝ ꯐꯖꯅ ꯐꯪꯁꯟꯗꯨ ꯌꯥꯎꯏꯅ ꯄꯨꯈꯠꯆꯒꯦꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯖꯔꯛꯇ꯭ꯔꯕ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯠꯄ ꯐꯪꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯊꯝꯖꯔꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯕꯣꯃꯦꯁꯣꯔ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯖꯣꯟꯁꯟ ꯍꯣꯏ ꯑꯗꯒꯤꯗꯤ ꯏꯆꯜ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯗ ꯁꯤ ꯄ꯭ꯂꯥꯎ ꯍꯥꯟꯕ ꯈꯣꯠꯄ ꯖꯣꯟꯁꯟ ꯍꯣꯏ ꯇꯧꯕꯨꯜꯗꯒꯤ ꯂꯥꯛꯏꯅꯦ ꯉꯟꯅ ꯂꯥꯛꯄꯤ ꯖꯣꯟꯁꯟ ꯍꯣꯏ ꯑꯗꯩ ꯍꯦꯟꯗꯤ ꯂꯥꯏꯁ꯭ꯔꯝ ꯄꯨꯔꯥ ꯁꯤ ꯍꯥꯟꯕ ꯈꯣꯠꯄꯁꯤ ꯄꯨꯔꯥ ꯌꯥꯎꯕꯤꯔꯒ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯖꯣꯟꯁꯟ ꯍꯣꯏ ꯃꯣꯏꯗ ꯅꯠꯇꯦ ꯑꯇꯩ ꯃꯌꯥꯝꯁꯨꯅꯤꯀꯣ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯣꯏꯅ ꯅꯝꯍꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯉꯔꯥꯡ ꯑꯗꯨꯝ ꯄ꯭ꯂꯥꯎꯒꯤ ꯁꯔꯨꯛ ꯁꯤꯟꯖꯕꯗꯨ ꯃꯥ ꯌꯥꯝ ꯄꯥꯛꯈꯤ ꯆꯥꯕꯤꯕꯁꯤꯡꯅꯁꯨ ꯌꯥꯝ ꯍꯥꯎꯏꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯖꯈꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯗꯨꯅ ꯏꯅꯥꯎ ꯖꯣꯟꯁꯟꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯅꯝꯃꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯐꯩꯔ ꯅꯝꯃꯝꯃꯗꯤ ꯐꯗꯧꯅꯤ ꯌꯨꯡꯉ ꯅꯝꯃꯝꯃꯤ ꯐꯣꯟꯗꯒ ꯑꯩꯈꯣꯏꯗ ꯃꯌꯥꯝꯗ ꯎꯍꯟꯅꯕꯩ ꯅꯝꯕꯁꯦ ꯌꯥꯔꯒꯗꯤ ꯐꯩꯔꯒ ꯅꯝꯕꯤꯕꯀꯣ ꯑꯗꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯦ ꯅꯥꯀꯟꯁꯦ ꯂꯣꯏ ꯍꯥꯡꯉꯦꯗꯅꯀꯣ ꯐꯩꯔ ꯅꯝꯗ꯭ꯔꯕꯅꯤ나 ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯁꯤꯟꯖꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯍꯟꯕꯤꯈꯤꯕꯁꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯆꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯜꯂꯣ ꯐꯣꯟ ꯑꯣꯏꯅ ꯀꯩꯅꯣ ꯗꯥꯏꯜ ꯆꯠꯂꯒ ꯂꯩꯔ ꯃꯥꯜꯂꯦ ꯍꯜꯂꯣ ꯃꯔꯨꯞ ꯌꯥꯗ꯭ꯔꯦ ꯑꯗꯣꯝꯒꯤ ꯐꯣꯟꯗꯣ ꯗꯥꯏꯜ ꯑꯣꯏꯅ ꯆꯠꯂꯒ ꯀꯩꯅꯣꯝ ꯇꯧꯔ ꯂꯩꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯑꯣ Hello. Hello, good afternoon, sir. Taram Nokchari. Sai tawjare Thawan Phawden Kairambidigi PTRani. Tapiu Bidani have you? Nungaje Haininga Tabake Isai Numai Tawjaba Kotaba Mayam Imaindon Mayam Ichisan Mayam Na Ipa Chaklaba Ima Chaklaba Mayam the program Matang Matang Pak Topudam Nungaje. Atosa Ngarang Mi do Nachandi kan tawdabanina midi yambadi male to chawrangna mi kyamuk lakpige sa mi adum laki mi masing makti thi de adum mi yame na adum haijage ko
mi masing do ina senior na sorok pa mi hayo sum yat tabada na chen sum tagaba mi yam jamba man bai ta sum chana chaurang na sum mi kya mu lakpi ba man ma jano sum adagi ni akhoi gi sangarang gi athing ma santok pe specta ta yai do ketu ki do bu ado kanang ki san bu ko mai tok tu ni kang ni na ja adu ngasi lo chen do hayang lo chen do ra sa adum tabiro horen wari gi matung ina khangani haiba hujima kiding amdri loidok su mali loidab su ya yamina siko iraga sana sana tawbirak pa mayam matang program matang tawjar po yam nungay din na dyan na yam nungay na tajari hay ta sa nungay ba program san tupiro na dyan na nulung na hay jari siya tagatchari vidyani thorom yam ganna dum lakpi sabsu ko aduga wali matang thorom matang jun gi tang kun mari damuk tawdoin jun gi kun mari de soibe yade lebak ki waina ban ga tawdana tawradi tokani ko aduga mapong numini hai tare mapong numiti gai thok pa yade dano ko aduna zun gi tangkun ga mari ngasi de gi tha mari wali hai tare tha mari almost wali amu tok jaga da bani donors ki sisu donors ki ni hai tare aduga matang yemi na si matang function adum lairi September tang mari koi gi diamond tv hodo ki banumit August ki tang mari koi wahong hodo ki banumit function ngak tangai tagatchari matang gi color da kodong sa ba pijagi ngarang gi pangthok chagiba thoromgi adum reaction khar lakani khaling asi hello phone tawdari sitana nana thangai thing chakmul khadi gobin kharapamne ahan bada diamond tv yengri basing amati ba hong radio tabiri ba masing yam revolution sing ahan bada kai khunajari wafam khara thamjagi ahan bada khagi mahausa gi man manadana haitare ngarangi khagi diamond radio sorry diamond tv donor mid 2025 si yamna singlim na haiba tare hayiga panam ta yaudana yamna phajana di pangthokpadi beri pangthokre hai tare du ngarang katang khagi nanau di youtube ta tajab ni na khara son gi problem hai di katang amu muksap chaple pagi tongan kan net gi problem khara di thengna banatana ayam matam da dum nungai ki hai tare du ga anik subata thamjani sina khagi 하리바 더럼칭은 시부 방톡나바 하나보다 더럼치부 방톡보다 마tam khara ki mamang da tare kun minini walingai digi auna khagi tongan mafam chingdigi chesel sing am la piraga mafam duda khagi miro leijada baga namara maraga khoi mafam duda laga mateng pang khiba ching khaiba yaw khiba di tongan ba thabak thorom kaya ma yaw khiba panam thagat chari lonana thorom sida mateng pang birak khiba pangal gi mateng pang pangbirak khiba sing gi mateng pangbirak khiba sing amadi musician sing amadi akhoi sound mateng pang bikhiba amadi mafam duda chatpa ngamdraga suyum da leiriba thabak suna phi sana amadi tongan ba thabak suna tariba singbu mit na kong hen badaga lonana mit na su ba phangan liba akhoi laptop bikhiba sing amadi sound IAS thagat sari lonana ai na ru bra thamjani se ai na yamna nungai ba ha tar ngarangi ahan sing ha tar na han gi pangthokhiba khagi listener meeting dudagi hangarang na kitang nungai ya tar ngarang di khagi betul lakhiba listener sing su phadana ma gi performance sing kadaba sing tawbi ki dagi ahan sing na sab sai to su yam nungai ki duga todo hen dog ngarang nungai ki base khagi khaide mi ba tomba khagi kaka ma gi mimicry yam nungai jakhi duga aina yam na he ngakpa mana khagi lewalam dingge khagi kaka uji soro khabam ngarang se tasing nai dima sing ngarang tasing madi wada tungang le bane khagi sei ga je herim godo man da ba ta ngarang tasing yam phadana ma gi performance su tawbira ki yam nungai de duga matung tarak pada su asidagi hena nungai ba thorom ka yam sin bi ki gan hai bi thaja ba thamja boluna na mafam asida mating pangbira ki puna makuna na gi mate gi thaga tari haja boluna na ngasi gi nana biaru ba tobin gi warol je thaga chiri now gobin gi su sampra yoroki thank you so much hanana now gobina pibirak ba sampra yoraki bidarani chal bidarani khoi chal kupi khoi gi khuthang da hai tare thoromdi yamna pangthokning ba marak ta thorom yama leibani adun ngarang di mi du yaman banina thorom du mapumoina makhoi gi thorom tawjana ba na sin ba hai tare adu marak ta entertain tawna ba khara khuni sei mamam sakpane yam ka hena aduna koi staff sing su ngare sei yam sakunu ko ngangja mi ne yamna yawhallo yam sahalu ko haraga du program du marak sirak pagumba amomuk akhoi ne hek changjan bane hai tare mi down chat ke tawba natraga dagi mayam ge comment section da that Sir James udre gan hairak pagumba mani yawba gan aidi pura chakham nei bas mai tabak tawje somna khan da ko imabel somda lakpa de somda amaga mu photo kapage de mana mu somda ai chai bungo khoila I nawi bungo khoila I si da ngang na badane ai adum mulle ai tare pungsang sang bai je pungmun mulle ado mulle so ayam nuai je
ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯦꯕ ꯂꯥꯛꯏ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯦꯕ ꯍꯣꯠꯅꯕꯤꯔꯤ ꯃꯌꯥꯝꯗꯣ ꯑꯗꯣ ꯀꯔꯤꯝꯇ ꯋꯥꯔꯧꯖꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯕꯗꯤ ꯃꯇꯝꯗꯣ ꯄꯨꯡ 3:30 ꯇꯥꯔꯛꯄꯗꯤ ꯅꯣꯡ ꯈꯤꯇꯪ ꯃꯪꯖꯜꯂꯛꯄꯗꯨ ꯃꯌꯥꯝꯁꯦ ꯑꯁ ꯅꯣꯡ ꯃꯪꯉꯛꯀꯗꯧꯔꯦ ꯆꯠꯍꯧꯔꯁꯦꯅ ꯆꯠꯈꯤꯕ ꯈꯔꯗꯤ ꯌꯥꯎꯋꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤꯗꯒꯤ ꯈꯔ ꯆꯠꯈ꯭ꯔꯒꯁꯨ ꯂꯥꯏꯚꯇꯗꯤ ꯂꯩꯕꯤꯔꯤꯕ ꯃꯤ 500ꯗꯒꯤ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯃꯁꯤꯡ ꯂꯥꯡꯉꯝꯗ꯭ꯔꯕ ꯃꯌꯥꯝꯗꯣ ꯂꯩꯅꯦ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯃꯁꯤꯡ ꯂꯥꯡꯉꯝꯗ꯭ꯔꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯌꯦꯡꯕꯤꯔꯤꯕ ꯀꯦꯕꯜ ꯀꯣꯠ ꯄꯤꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯦꯡꯉꯤꯅꯦ ꯍꯥꯏꯇꯥꯔꯦ ꯇꯦꯟꯁꯟꯖꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯇꯔꯥꯝ ꯂꯧꯆꯔꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏ ꯋꯥꯡꯕꯜꯗꯒꯤ ꯃꯅꯤ ꯀꯧꯋꯦ ꯇꯔꯥꯝ ꯂꯧꯆꯔꯤ ꯋꯥꯡꯕꯜꯗꯒꯤ ꯃꯅꯤ ꯏꯃꯥ ꯃꯅꯤ ꯏꯝꯐꯥꯜꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯑꯃ ꯍꯥꯠꯂꯦ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯃꯥ ꯆꯨꯝꯕꯅꯤ ꯉꯥꯎꯔꯤꯔ ꯀꯩꯗꯧꯔꯤꯅꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤꯀꯣ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯦꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯁꯤ ꯏꯃꯥꯒꯤ ꯔꯦꯗꯤꯑꯣꯒ ꯌꯥꯝ ꯅꯛꯅꯕ ꯃꯥꯜꯂꯦ ꯐꯣꯟꯗꯣꯀꯣ ꯈꯔ ꯅꯪ ꯐꯃꯨꯡꯗ ꯍꯤꯞꯄ ꯑꯣ ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯤꯟꯖꯔꯤꯕꯅꯤ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯩꯅ ꯃꯔꯣꯝ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯁꯩꯔꯦꯡꯗ ꯅꯤꯇꯤ ꯁꯥꯟꯅꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯌꯨ ꯅꯨꯡꯖꯥꯡꯉꯨ ꯍꯣꯏ ꯌꯥꯕ ꯌꯦꯛꯇꯕ ꯉꯥꯏ ꯑꯐꯕ ꯇꯧꯕ ꯕꯪꯒꯣꯜ ꯑꯣꯏꯕꯗ ꯑꯣꯏꯌꯨ ꯊꯥꯒꯠꯆꯩ ꯏꯃꯥ ꯑꯗꯨ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯤ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯇꯥꯛꯄꯤꯔꯛꯄꯀꯣ ꯈꯣꯡꯖꯣꯝ ꯆꯤꯡꯊꯥꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯁꯨ ꯑꯥꯔꯃꯤ ꯑꯣꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯐꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯍꯥꯏꯔꯒ ꯑꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈ꯭ꯔꯥꯏꯁꯤꯁ ꯂꯩꯔꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈ꯭ꯔꯥꯏꯁꯤꯁ ꯂꯩꯔꯒꯁꯨꯀꯣ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯈꯟꯅꯩ ꯁꯥꯎꯅꯩꯀꯣ ꯑꯗꯨꯝ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯗꯕ ꯁꯥꯎꯅꯗꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯝꯃꯣꯏ ꯑꯗ ꯆꯐꯨꯒ ꯎꯌꯥꯟꯒꯁꯨ ꯀꯧꯛ ꯂꯥꯎꯅ ꯊꯦꯡꯅꯩꯅ ꯅꯨꯄꯤꯅ ꯇꯧꯕꯗ ꯅꯨꯄꯥꯅ ꯄꯦꯟꯗꯕ ꯅꯨꯄꯥꯅꯁꯨ ꯄꯥꯡꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯦꯟꯗꯕ ꯑꯗꯨꯝ ꯂꯩꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯃ ꯂꯩꯅꯔꯁꯨꯀꯣ ꯁꯣꯜꯕ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯌꯥꯗ꯭ꯔꯒꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯃꯗꯨꯒꯤꯗꯃꯛꯇ ꯂꯤꯒꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯏꯟꯅ ꯑꯌꯥꯕ ꯄꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯌꯥꯅꯔꯛꯇꯕ ꯃꯇꯝꯗ ꯌꯥꯅꯗꯕ ꯑꯅꯤꯗꯣ ꯀꯥꯏꯅꯕ ꯌꯥꯏꯑꯕ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯌꯥꯏꯑꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯤ ꯄꯤꯛꯂꯤꯕ ꯆꯍꯤ 5 ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯉꯛꯁꯝꯅ ꯊꯥꯡꯅ ꯃꯥꯅ ꯊꯤꯟꯗꯠꯄ ꯉꯝꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯍꯥꯠꯄ ꯃꯄꯥꯅ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦꯀꯣ ꯅꯨꯡꯙꯪꯅ ꯊꯥꯔ ꯊꯥꯍꯜꯂꯦ ꯀꯥꯏꯅ ꯇꯧꯕ ꯑꯩ ꯇꯝꯈ꯭ꯔꯦ ꯍꯥꯟꯅꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯇ ꯃꯄꯥꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯍꯥꯠꯂꯒ ꯑꯗꯨꯃꯥꯏꯅ ꯃꯥ ꯃꯊꯟꯇ ꯁꯤꯖꯅꯦꯅ ꯇꯧꯈꯤꯕ ꯁꯤꯈꯤꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯊꯣꯛꯆꯜꯂꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯊꯧꯗꯣꯛꯇꯨꯒꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯊꯣꯛꯏꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯇꯁꯦꯡꯅ ꯃꯃꯥꯗꯨꯒ ꯃꯄꯥꯗꯨꯒ ꯌꯥꯅꯗ꯭ꯔꯁꯨ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯃꯅꯦꯕ ꯃꯃꯥꯗꯨꯒ ꯃꯄꯥꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅꯕꯩꯗꯤ ꯑꯣꯏꯔꯝꯃꯔꯣꯏꯕ ꯃꯃꯥꯗꯨꯅ ꯃꯄꯥꯗ ꯄꯦꯟꯗꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯔꯝꯗꯨ ꯃꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯋꯥꯔꯤꯅꯤꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤꯅ ꯈꯪꯕ ꯁꯥꯔꯨꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯄꯥꯎꯆꯦꯗ ꯀꯩꯗꯁꯨ ꯃꯗꯨꯒꯤ ꯃꯔꯝꯅꯆꯤꯡꯕꯗꯨꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯃꯅꯨꯡꯒꯤ ꯑꯣꯏꯕꯗꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯤ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯁꯩꯁꯛ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯋꯥꯉꯥꯡ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯁꯥꯖꯠ ꯑꯃꯅ ꯂꯣꯏ ꯂꯩ ꯃꯤ ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏ ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯆꯨꯝꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯑꯃꯣꯏꯅ ꯏꯀꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯒꯥꯏꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯑꯐ ꯐꯠꯇꯒ ꯇꯥꯏ ꯃꯌꯥꯝꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯖꯥꯠꯂꯥ ꯀꯥꯏꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏꯗꯅꯀꯣ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯗ ꯏꯆꯥ ꯅꯨꯄꯤꯒꯥꯏꯗꯣ ꯀꯗꯥꯏꯗꯩꯅꯣ ꯑꯁ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯖꯕꯗ ꯏꯅꯥꯎꯅꯨꯄꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗ ꯅꯨꯡꯁꯤꯕ ꯈꯥꯡ ꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯁꯤꯗꯩꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯂꯥꯛꯄ ꯉꯔꯥꯡ ꯅꯍꯥꯟ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯂꯥꯛꯑꯦ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯗ ꯄꯨꯔ ꯂꯥꯛꯑꯦꯕ ꯅꯨꯡꯁꯤꯕꯅ ꯈꯥꯡ ꯉꯝꯗꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯤ ꯑꯩꯅꯁꯨ ꯄꯣꯛꯄ ꯅꯠꯇꯦꯀꯣ ꯑꯗꯨ ꯃꯥꯅ ꯄꯣꯛꯆꯔꯤ ꯃꯆꯥ ꯃꯥꯅ ꯊꯥꯡ ꯊꯤꯜꯂ ꯍꯜꯂꯦꯁꯤ ꯃꯗꯨ ꯊꯤꯟꯕ ꯉꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯏꯗꯨ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯤꯁꯦ ꯃꯤ ꯍꯥꯠꯂꯝꯗꯥꯏꯗ ꯃꯤ ꯍꯥꯠꯀꯗꯧꯔꯤ ꯃꯤꯗꯨꯅ ꯏꯁꯩ ꯁꯛꯇꯦꯕ ꯋꯥ ꯉꯥꯡꯗꯦꯕ ꯑꯍꯤꯡ ꯇꯨꯝꯗꯦꯕ ꯆꯥꯛ ꯆꯥꯗꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯁꯤꯡꯖꯃꯩ ꯄꯤꯉꯤ ꯈꯨꯔꯖꯝ ꯁꯅꯥꯇꯣꯝꯕꯤ ꯏꯆꯦ ꯀꯣꯏꯕꯨ ꯀꯥꯏ ꯈꯨꯟꯗꯄꯨꯆꯔꯤ ꯇꯔꯥꯝ ꯂꯧꯆꯔꯤꯆꯦ ꯉꯔꯥꯡ ꯇꯥꯛꯄꯤꯌꯨ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯅ ꯂꯧꯖꯩ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯅ ꯅꯣꯡ ꯆꯤꯡ ꯆꯨꯗꯅ
ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯇꯥꯏꯕꯪ ꯃꯄꯨꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯖꯔꯤ ꯑꯗꯨꯒ ꯏꯆꯦꯅ ꯍꯥꯏꯅꯤꯡꯕꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯔꯣꯜ ꯂꯧꯏ ꯍꯥꯏꯕꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯂꯩ ꯄꯨꯜꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯄꯨꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯤꯟꯅꯕꯒꯤ ꯄꯣꯠꯁꯦ ꯍꯥꯏꯕꯁꯦ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯝꯕꯥꯜ ꯇꯣꯡꯕ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯧꯔꯣꯟꯗꯁꯨ ꯅꯨꯄꯥꯁꯤꯅ ꯑꯣꯏꯔꯤꯕ ꯄꯣꯠꯇꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯅꯨꯄꯥꯅ ꯑꯗꯨꯝ ꯀꯣꯟꯒꯜꯂꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯃꯨꯛꯇꯗ ꯑꯩꯈꯣꯏꯒꯤ ꯇꯤꯜꯂꯤꯕꯁꯤ ꯅꯨꯄꯤꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯋꯤ ꯅꯨꯄꯤꯁꯤꯅ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯆꯦꯜꯂꯛꯄ ꯄꯣꯠ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯅ ꯄ꯭ꯔꯣꯒꯥꯝꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯣꯏ ꯌꯥꯎꯅꯕꯗꯤ ꯍꯣꯠꯅꯅꯔꯒ ꯀꯨꯏꯅ ꯎꯅꯗꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨ ꯃꯁꯛ ꯈꯪꯅ ꯍꯧꯅꯅꯕ ꯎꯅꯅꯕꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯆꯦꯟꯊꯣꯛꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯇꯧꯕꯗ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯔ ꯂꯩꯇꯥꯗꯕ ꯄꯣꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪꯅ ꯍꯧꯅꯕ ꯑꯗꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯁꯛꯀ ꯎꯅꯔꯒ ꯈꯪꯅꯍꯧꯅꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯍꯧꯅꯕ ꯀꯥꯟꯅ ꯉꯁꯥꯏꯒꯤ ꯏ ꯄꯥꯎ ꯐꯥꯎꯅꯤꯡꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯋꯥꯈꯜꯁꯤꯗ ꯂꯣꯏꯅꯕ ꯂꯩꯅꯕ ꯅꯨꯡꯉꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯕꯅꯤ나 ꯑꯗꯨꯅ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯃꯤꯠ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯄꯨꯡ ꯐꯥꯕꯒꯤ ꯄꯣꯠꯁꯦ ꯃꯗꯨꯗꯁꯨ ꯑꯌꯥꯝꯕꯁꯨ ꯑꯣꯏꯌꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯒꯤꯗꯤ ꯉꯔꯥꯡ ꯌꯦꯡꯕꯗꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯩ ꯃꯄꯨꯡ ꯐꯥꯅ ꯑꯗꯒꯤ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤ ꯍꯣꯏ ꯀꯨꯟꯖꯔꯥꯅꯤ ꯍꯣꯏ ꯂꯥꯛꯑꯒꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯐꯪꯁꯟꯗꯣ ꯃꯄꯨꯡ ꯐꯥꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯕꯤ ꯑꯗꯨꯅ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯂꯥꯛꯄꯤꯔꯤꯕꯗꯣ ꯑꯗꯩ ꯄ꯭ꯔꯤꯌꯗꯔꯁꯅꯤ ꯍꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯕꯤꯔꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯃꯤꯟꯅꯕ ꯁꯦꯝꯒꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯃꯤꯟꯅꯁꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯥꯏꯊꯤꯒꯅꯤ ꯑꯄꯨꯟꯕ ꯍꯥꯏꯕꯁꯤ ꯂꯩꯇꯕꯗꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯁꯣꯠꯊꯕ ꯄꯣꯠ ꯍꯥꯏꯕꯁꯤꯃ ꯑꯣꯏꯍꯧꯔꯤꯕꯁꯦ ꯃꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯠꯅꯕ ꯂꯩꯇꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯈꯟꯅꯅꯕ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯅ ꯃꯄꯨꯡꯅ ꯑꯩꯈꯣꯏ ꯀꯔꯤ ꯁꯣꯏꯔꯒ ꯀꯔꯤ ꯃꯦꯟꯈꯠꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯄꯨꯟꯅ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯋꯥꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯁꯤꯗꯪ ꯏꯆꯦꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯅꯥꯎ ꯀꯩꯅꯣ ꯏꯅꯥꯎ ꯇꯤꯂꯣꯇꯃꯥꯗꯣ ꯉꯔꯥꯡꯗꯤ ꯑꯩꯗꯤ ꯄꯥꯈꯠꯂꯕꯅꯦ ꯅꯍꯥꯟꯁꯦ ꯍꯦꯛꯇ ꯃꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯗꯅ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕꯖꯥꯠꯅꯦ ꯑꯗꯩꯗꯨꯗ ꯃꯥꯁꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯝꯗꯧꯔꯦꯅꯦ ꯏꯆꯦ ꯑꯩꯗꯤ ꯀꯟꯅ ꯆꯦꯟꯕ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯔꯁꯤꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥ ꯊꯦꯡꯇꯪ ꯂꯩꯔꯁꯨ ꯏꯆꯦ ꯁꯣꯝꯗꯩ ꯆꯠꯂꯝꯃꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯉꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯡꯊꯣꯛꯏ ꯑꯗꯨꯅ ꯃꯁꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯗꯣ ꯌꯥꯎꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯍꯥꯏꯔ ꯊꯝꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯃꯄꯨꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯆꯨꯝꯕꯅꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏ ꯅꯨꯄꯥ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯂꯥꯛꯏ ꯑꯗꯨ ꯅꯨꯄꯤꯅ ꯃꯁꯤꯡ ꯌꯥꯝꯃꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯁꯨ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝꯗꯣ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯇꯦꯛꯇ ꯀꯥꯏꯗꯕ ꯁꯣꯏ ꯑꯉꯥꯝ ꯀꯔꯤꯝ ꯌꯥꯎꯗꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈꯤꯕ ꯍꯜꯂꯣ ꯑꯣꯖꯥ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯩ ꯂꯣꯏꯕꯧꯗꯤ ꯌꯥꯎꯖꯕ ꯅꯪꯖꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗꯗꯤ ꯉꯔꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯣ ꯑꯣꯖꯥ ꯀꯩꯅꯣ ꯂꯩꯅꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯥ ꯑꯃꯅꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯑꯔꯨꯕ ꯂꯩꯅꯥ ꯀꯌꯥ ꯑꯃꯗꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯊꯨꯝꯗ ꯑꯋꯥꯕ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯒꯤ ꯂꯩꯅꯥꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯂꯩꯔꯦ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯁꯨꯏꯁꯥꯏꯠ ꯍꯥꯏꯕꯁꯤꯁꯨ ꯋꯥꯈꯜꯒꯤ ꯂꯩꯅꯥꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯂꯥꯛꯄꯗꯒꯤ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯄꯤꯕ ꯃꯤ ꯍꯥꯠꯄ ꯈꯣꯠꯄ ꯑꯄꯣꯛꯄ ꯃꯆꯥ ꯍꯥꯠꯄ ꯈꯣꯠꯄꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯠꯇꯅ ꯊꯣꯛꯏ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤ ꯀꯩꯅꯣ ꯊꯥꯖꯔꯒꯨꯝꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯗꯤ ꯁꯤꯒꯨꯝꯕ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯂꯥꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯂꯦꯅꯤꯟ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄꯗꯁꯨ ꯗꯣꯛꯇꯔꯗꯣ ꯀꯔꯤ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯩ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯀꯣꯂꯨꯞ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯊꯕꯛ ꯆꯤꯟꯅꯕꯅꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯀꯜꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯃꯛꯅ ꯏ ꯄꯥꯎ ꯈꯤꯇꯪ ꯐꯪꯉꯒꯗꯤ ꯑꯩ ꯗꯥꯛꯇꯔꯗ ꯈꯨꯗꯛ ꯄꯨꯁꯦ ꯍꯥꯏꯅꯤ ꯑꯣꯖꯥ ꯖꯦꯝꯁꯃꯛ ꯈꯤꯇꯪ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜ ꯐꯪꯂꯝꯃꯒꯗꯤ ꯃꯗꯨ ꯄꯨꯁꯦ ꯍꯥꯏꯅꯦꯕ
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗꯤ ꯁꯦꯟꯅꯔꯨꯕ ꯉꯝꯗꯕꯅꯤꯅ ꯆꯨꯝꯕꯅꯤ ꯂꯩꯀꯥꯏꯗꯨꯒꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯊꯪꯅꯕ ꯀꯩꯊꯪꯅꯕ ꯁꯤꯡꯁꯤꯗ ꯍꯦꯛ ꯃꯗꯨꯒꯤ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜꯁꯦ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯤꯒꯟꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯃꯔꯝꯗꯤ ꯀꯤꯐꯝ ꯊꯣꯛꯇꯕꯗ ꯀꯤꯒꯠꯂꯛꯄꯁꯦ ꯅꯨꯡꯊꯤꯟꯗꯕꯨ ꯃꯤ ꯀꯩꯅꯣꯝ ꯊꯣꯛꯑꯦꯅ ꯀꯤꯔꯒꯗꯤ ꯅꯨꯡꯊꯤꯟꯗꯩꯁꯤ ꯀꯩꯁꯨ ꯀꯤꯅꯗꯦꯕ ꯃꯥꯅꯦ ꯑꯍꯤꯡꯗ ꯇꯥꯏꯕꯪꯗ ꯑꯍꯤꯡꯗ ꯑꯃꯝꯕꯗ ꯀꯩꯅꯣꯝꯃ ꯑꯗꯨꯅ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯀꯤꯔꯒꯗꯤ ꯑꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯃꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯒꯤ ꯃꯣꯟ ꯃꯈꯥꯗ ꯁꯣꯔꯤ ꯊꯝꯕꯗꯨ ꯃꯥꯅ ꯁꯣꯔꯤ ꯊꯝꯃꯤꯁꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯦꯅ ꯈꯟꯕ ꯑꯃ ꯂꯩꯕꯩꯅꯦꯕ ꯑꯣꯖꯥ ꯃꯥꯅꯦ ꯑꯗꯨꯅ ꯃꯗꯨ ꯋꯥꯈꯜꯗꯗꯤ ꯖꯥꯠ ꯖꯥꯠ ꯎꯔꯛꯀꯗꯣꯏꯅꯤ ꯃꯔꯝꯗꯤ ꯀꯛꯆꯤꯡꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯋꯥꯈꯜꯒꯤ ꯀꯩꯅꯣ ꯂꯥꯏꯅꯥ ꯂꯩꯕ ꯑꯃꯅ ꯃꯤ 2-3 ꯄꯨꯂꯞ ꯍꯥꯠꯄ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯄ ꯌꯥꯝꯅ ꯌꯥꯎꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯏꯌꯥꯔꯄꯣꯔꯠ ꯃꯌꯥꯒꯤꯗꯣ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯊꯧꯗꯣꯛꯁꯦ ꯑꯀꯤꯕ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯊꯝꯖꯩ ꯋꯥꯐꯝꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯋꯥꯐꯝꯁꯦ ꯃꯁꯤ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯅ ꯊꯝꯃꯒ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄ꯭ꯔꯥꯏꯃꯥꯔꯤꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗ ꯗꯣꯛꯇꯔꯗ ꯆꯠꯂꯝꯃꯕ ꯗꯣꯛꯇꯔ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔ ꯂꯦꯅꯤꯟꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 2.5 ꯄꯤꯕ ꯒꯨꯂꯤ ꯑꯃ ꯏꯔꯒ ꯇꯨꯝꯖꯈ꯭ꯔꯗꯕꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯍꯟꯖꯅꯤꯡꯉꯤ ꯁꯨꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯗꯨꯁꯨ ꯆꯍꯤ 4ꯒ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯆꯍꯤ 6, 7, 9, 10, 10 ꯐꯥꯎꯕ ꯑꯗꯨꯝ ꯑꯉꯥꯡꯁꯤ ꯅꯨꯡꯁꯤꯔꯤꯕꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯇꯟꯖꯥ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩ ꯍꯥꯏꯕ ꯏꯟꯗꯤꯌꯥꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯥꯞꯅ ꯄꯣꯁꯇꯤꯡ ꯇꯥꯔꯒ ꯑꯗꯨꯁꯨ ꯁꯨꯇꯤ ꯍꯟꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯃꯥꯏꯀꯩ ꯁꯣꯝꯗ ꯊꯣꯛꯄ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯝꯗꯝꯁꯤꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕꯒꯤ ꯍꯦꯛ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜꯁꯦ ꯍꯦꯛ ꯐꯪꯕꯒ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯖꯥ ꯖꯦꯝꯁꯇ ꯑꯗꯨꯝ ꯇꯧꯔꯒ ꯀꯩꯅꯣ ꯂꯦꯅꯤꯟꯒꯤ ꯃꯌꯨꯝꯅ ꯀꯩꯅꯣ ꯈꯪꯗꯕ ꯑꯣꯠꯇꯕ ꯂꯩꯔꯁꯨ ꯑꯗꯨꯝꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯑꯗꯨꯝ ꯍꯪꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕꯗ ꯏꯔꯥꯏ ꯂꯥꯏꯔꯕꯅꯤ ꯑꯗꯨꯒ ꯊꯧꯕꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯑꯗꯩ ꯖꯦꯅꯤꯝꯁ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯔꯤꯝꯁ ꯂꯩꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯨꯅ ꯃꯤ ꯑꯇꯣꯞꯄꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯆꯥꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯨꯏꯁꯥꯏꯠ ꯇꯧꯕ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯍꯥꯟꯈꯩꯒꯤ ꯃꯍꯧꯁꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯗꯣ ꯃꯗꯨ ꯇꯣꯉꯥꯟꯒꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯗꯥꯏꯚꯔꯠ ꯇꯧꯋꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯝꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯦꯅꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔꯁꯤꯡꯗ ꯇꯥꯟꯅꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯀꯣꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯏꯕꯤꯕ ꯑꯗꯨ ꯉꯔꯥꯡ ꯊꯧꯔꯝꯗꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯐꯖꯅ ꯁꯛꯄꯤꯈꯤꯕ ꯃꯌꯥꯝ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯏꯁꯩ ꯌꯥꯝ ꯍꯩꯔꯝꯃꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯈꯔꯁꯨ ꯊꯝꯕꯤꯗꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯁꯤ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯃꯌꯥꯝ ꯑꯣꯖꯥ ꯍꯧꯖꯤꯛꯅ ꯍꯥꯏꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯇꯧ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯊꯥꯖꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥ ꯃꯄꯥꯁꯤꯡ ꯏꯆꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯅ ꯄꯨꯔ ꯂꯥꯛꯄ ꯌꯥꯎꯋꯦ ꯑꯩ ꯅꯥꯛꯇ ꯆꯪꯉꯛꯄꯗ ꯑꯩ ꯀꯥꯎꯟꯁꯤꯂꯔ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯣꯏ ꯃꯃꯥ ꯃꯄꯥ ꯊꯥꯖꯔꯒꯗꯤꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯄꯥꯎꯇꯥꯛ ꯑꯃꯅꯤ ꯄꯤꯖꯒꯦ ꯀꯥꯏꯅ ꯑꯉꯥꯡꯗꯨ ꯆꯪꯉꯛꯎ ꯌꯥꯗꯗꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯈꯔ ꯑꯗꯨꯝ ꯃꯁꯥꯅ ꯂꯨꯔꯗꯧꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯅ ꯍꯥꯏꯗꯣ ꯀꯩꯁꯨ ꯅꯠꯇꯕꯗ ꯂꯨꯄꯥ 2.5ꯒꯤ ꯒꯨꯂꯤ ꯑꯃ ꯄꯤꯖꯔꯀꯥꯟꯗ ꯃꯥ ꯄꯣꯊꯥꯔꯒꯗꯤ ꯇꯨꯝꯃꯝꯃꯒꯗꯤ ꯍꯥꯏꯁꯦ ꯑꯁꯦꯡꯕꯗꯤ ꯇꯨꯝꯗꯕꯅꯦꯕ ꯃꯣꯏꯁꯦ ꯑꯆꯨꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯇꯨꯝꯃꯛꯇ꯭ꯔꯕ ꯃꯤꯁꯦ ꯉꯁꯤ ꯇꯨꯝꯗ꯭ꯔꯕ ꯍꯌꯦꯡ ꯇꯨꯝꯗ꯭ꯔꯕ ꯍꯪꯆꯤꯠ ꯇꯨꯝꯃꯛꯇ꯭ꯔꯕ ꯃꯤꯁꯦ ꯃꯥ ꯁꯣꯏꯅ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯑꯗꯧꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯁꯥꯗꯣ ꯁꯥꯎꯒꯜꯂꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯑꯗꯒꯤ ꯃꯥꯒꯤ ꯄꯦꯟꯗꯕꯗꯣ ꯑꯗꯨꯝ ꯇꯧ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯁꯦ ꯆꯦꯛꯁꯤꯟꯕꯤꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯃꯌꯥꯝꯅꯗꯤ ꯁꯥꯏꯀ꯭ꯔꯥꯇꯤꯁ ꯅꯥꯏ ꯀꯥꯏꯅ ꯍꯥꯏꯔꯒ ꯁꯥꯏꯀ꯭ꯔꯥꯇꯤꯁ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯈꯜꯂꯦꯕ ꯑꯉꯥꯎꯕꯅꯤ ꯑꯁ ꯃꯥꯗꯣ ꯑꯉꯥꯎꯕꯅꯤ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯋꯦ ꯑꯉꯥꯎꯕ ꯅꯠꯇꯦ ꯑꯉꯥꯎꯕ ꯍꯥꯏꯗꯨꯗꯤ ꯃꯁꯥꯅ ꯃꯃꯤꯡꯒ ꯀꯥꯎꯔꯕ ꯀꯗꯥꯏꯗꯩꯅꯣ ꯀꯔꯤꯅೋ ꯈꯪꯗ꯭ꯔꯕ ꯑꯗꯨꯒ ꯐꯤꯔꯣꯟ ꯐꯤꯖꯦꯠ ꯐꯤꯈꯥꯏꯕ ꯏꯔꯨꯖꯅꯤ ꯈꯪꯗ꯭ꯔꯕ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯕꯗꯣ ꯑꯗꯣꯝꯗꯅ ꯀꯦꯇꯦꯒꯣꯔꯤꯗꯨ ꯆꯤꯡꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯗꯩꯗꯩꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯍꯧꯖꯤꯛ ꯁꯥꯏꯀ꯭ꯔꯥꯇꯤꯛꯁ ꯑꯗꯨꯝ ꯅꯥꯕ ꯌꯥꯏꯕ ꯑꯗꯨꯅ ꯁꯥꯏꯀ꯭ꯔꯥꯇꯤꯁ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯑꯁ ꯑꯉꯥꯎꯕꯅꯦꯅ ꯈꯜꯂꯧ ꯀꯥꯟꯗ ꯂꯥꯟꯅ ꯄꯨꯕ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯦꯟꯖꯥꯏꯇꯤ ꯅꯥꯕ ꯍꯥꯏꯁꯦ ꯁꯤꯁꯨ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯍꯥꯏꯁꯦ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩꯑꯕ ꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯦꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯅꯦ ꯐꯣꯛ ꯍꯧꯒꯠꯂꯒ ꯆꯠꯄ ꯆꯥꯕ ꯌꯥꯗꯕ ꯇꯨꯝꯕ ꯌꯥꯗꯕ ꯁꯤꯁꯦ ꯑꯦꯟꯖꯥꯏꯇꯤ ꯑꯗꯒꯤꯀꯣ ꯃꯤꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯇꯥꯡ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯇꯥ ꯌꯥꯗꯕ ꯀꯣꯜ ꯂꯤꯛ ꯊꯝꯕꯗ ꯃꯈꯣꯜ ꯍꯧꯕ ꯌꯥꯗꯕ ꯑꯗꯒꯤ ꯃꯤ ꯑꯃꯅ ꯈꯪꯍꯥꯡꯒ ꯇꯨꯡꯗꯒꯤ ꯇꯥꯡꯒ ꯈꯪꯍꯜꯂꯛꯄꯁꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯕ ꯍꯥꯏꯇꯥꯔꯦ
ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯇꯧꯔꯤꯅꯤꯀꯣ ꯑꯗꯨꯅ ꯍꯥꯟꯅꯗꯤ ꯇꯧꯖꯔꯝꯗꯦ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯇꯣꯡꯈꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯕꯤꯗꯣꯏꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯩꯒꯤ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯑꯗꯣ ꯄꯨꯡ 4ꯗ ꯇꯨꯝꯃꯀꯥꯟ 4:30 ꯍꯧꯒꯠꯂꯤ ꯋꯥ ꯂꯣꯏꯔꯦ ꯍꯧꯒꯠꯂꯒ ꯐꯝꯃ ꯂꯩꯌꯦꯕ ꯇꯨꯝꯕꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯏꯑꯦꯕ ꯇꯨꯝ ꯌꯥꯗꯅ ꯈꯥꯡꯕꯗꯨ ꯋꯥꯔꯒ ꯍꯧꯒꯠꯂꯒ ꯐꯝꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯎꯅ ꯁꯤꯠꯄꯗꯨꯗ ꯐꯝꯃꯒ ꯂꯩꯌꯦꯕ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨ ꯂꯣꯏꯅꯀꯣ ꯃꯪꯂꯥꯟ ꯃꯌꯥꯝꯗꯣ ꯀꯥꯏꯕꯗꯣ ꯋꯥꯈꯟꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯃꯈꯣꯟ ꯊꯥꯡ ꯂꯥꯎꯕ ꯌꯥꯗꯦ ꯃꯤꯅ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯦ ꯑꯗꯨ ꯃꯤꯅ ꯅꯣꯛꯑꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯅꯣꯛꯄ ꯅꯠꯇꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯣꯛꯄꯗꯣ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯃꯇꯝꯗꯨꯗꯅꯤꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯈꯔ ꯐꯔꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯗ ꯊꯣꯛꯄꯅ ꯁꯤꯅ ꯑꯃꯨꯛ ꯃꯆꯥ ꯑꯃꯅꯤꯀꯣ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯗꯒ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯃꯥꯁꯦ ꯗꯣꯛꯇꯔ ꯆꯠꯁꯦꯁꯨ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯂꯨꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯅ ꯀꯥꯎꯟꯁꯦꯂꯤꯡ ꯇꯧꯕꯗꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯐꯕ ꯃꯅꯥꯛꯇ ꯆꯠꯄꯤꯔꯀꯥꯟꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯍꯜꯂ ꯃꯣꯏꯁꯦ ꯌꯥꯔꯤꯉꯩꯗꯤ ꯇꯨꯝꯍꯟꯕ ꯁꯤ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯇꯦꯟꯁꯤꯟꯖꯒꯦ ꯃꯊꯪ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯀꯣꯂꯔ ꯑꯃ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯑꯣꯖꯥ ꯖꯦꯝꯁ ꯑꯩ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯁꯔꯅꯤ ꯇꯔꯥꯃꯨꯛꯆꯔꯤ ꯑꯣꯖꯥ ꯁꯔꯠ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯉꯔꯥꯡꯒꯤ ꯗꯣꯅꯔ ꯗꯦꯗꯨꯗ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤꯔ ꯃꯦꯗꯥꯝ ꯁꯣꯔꯕꯂꯥꯜ ꯀꯨꯀꯤ ꯏꯁꯩ ꯁꯛꯄꯗꯨꯕꯨ ꯑꯩꯕꯨ ꯅꯠꯇꯦ ꯂꯣꯏ ꯃꯤꯗꯣ ꯂꯣꯏ ꯑꯣꯟꯅꯔꯦ ꯇꯤꯂꯣꯇꯃꯥ ꯍꯥꯏꯒꯗꯕ ꯇꯤꯂꯣꯇꯃꯥ ꯑꯁ ꯃꯗꯨꯒꯤ ꯀꯨꯀꯤꯒꯤ ꯏꯁꯩ ꯁꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕꯗꯒꯤ ꯏꯆꯦ ꯕꯅꯥꯄꯇꯤꯅ ꯄꯩꯁꯥꯒ ꯊꯥꯕꯗꯣ ꯏꯆꯦ ꯕꯅꯥꯄꯇꯤꯁꯦ ꯑꯩꯈꯣꯏ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯇꯩꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯄꯩꯁꯥꯒ ꯊꯥꯕ ꯑꯁ ꯃꯗꯨꯒꯤ ꯀꯨꯀꯤ ꯏꯁꯩꯗꯨꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯣꯡꯖꯟ ꯀꯣꯜꯂ ꯁꯛꯄꯗꯨꯁꯨ ꯃꯗꯨꯃꯨꯛ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯉꯔꯥꯡꯒꯤ ꯏꯁꯩꯁꯦ ꯇꯞꯇꯥꯒꯤ ꯏꯁꯩꯅ ꯍꯥꯏꯁꯤ ꯑꯣꯖꯥ ꯀꯨꯀꯤꯒꯤ ꯏꯁꯩ ꯅꯠꯇꯦ ꯇꯞꯇꯥꯒꯤ ꯏꯁꯩꯗꯣ ꯃꯗꯨꯗ ꯑꯁ ꯆꯣꯡꯖꯟ ꯀꯣꯜꯂ ꯁꯛꯄꯗ ꯀꯌꯥꯝ ꯃꯑꯣꯡ ꯇꯥꯈ꯭ꯔꯦ ꯑꯣꯖꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝꯗꯨ ꯃꯌꯥꯝ ꯄꯦꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯖꯥ ꯁꯔꯠ ꯀꯣ ꯇꯧꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕꯗꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯔꯠ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯣꯠꯅꯈꯤꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪ ꯍꯣꯠꯅꯖꯒꯦ ꯊꯥꯒꯠꯆꯔꯤ ꯀꯤꯝ ꯈꯨꯃꯥꯟ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯗꯨꯗ ꯈꯣꯟꯖꯦꯜꯅ ꯅꯥꯎꯁꯨꯝ ꯑꯣꯏꯔꯦ ꯀꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯀꯤꯔꯟ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯒꯠꯆꯔꯤ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯕꯨ ꯊꯥꯡꯅ ꯊꯤꯟꯕ ꯉꯝꯕ ꯍꯥꯏꯕꯁꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯆꯨꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯗ ꯌꯥꯎꯕꯤꯔꯤꯕ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯟꯅꯅ ꯊꯥꯒꯠꯆꯔꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠ ꯆꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯁꯤꯒꯨꯝꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯇꯧꯕꯒꯦ ꯍꯨꯏꯗ꯭ꯔꯣꯝ ꯁꯨꯕꯥꯃꯅꯤ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯥꯟꯅꯤꯅ ꯑꯗꯨꯝ ꯊꯣꯛꯏ ꯂꯥꯟ ꯊꯣꯛꯄ ꯃꯐꯝꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯝꯕꯤ ꯂꯩꯇꯕ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯇꯥꯗꯕ ꯃꯥꯜꯂꯦꯀꯣ ꯚꯤꯛꯇꯣꯔꯤ ꯀꯥꯡꯖꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤꯅ ꯇꯥꯛꯄꯤꯔꯤ ꯍꯣꯏ ꯍꯜꯂꯣ ꯀꯣꯜꯁꯦ ꯇꯧꯔꯛꯄꯁꯦ ꯑꯝꯇ ꯈꯨꯝꯒꯟꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯣꯟ ꯆꯠꯂꯦ ꯈꯪꯗꯕ ꯃꯥꯜꯂꯦꯀꯣ ꯐꯣꯟꯁꯦ ꯂꯥꯏꯟꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯇꯩ ꯆꯠꯅꯦ ꯁꯥꯔ ꯉꯔꯥꯡꯒꯤ ꯊꯧꯔꯝꯗꯣ ꯁꯥꯔ ꯐꯣꯟꯗ ꯑꯗꯒꯤ ꯃꯐꯝꯗꯨꯗꯃꯛ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯒꯁꯨ ꯍꯧꯕꯗꯒꯤꯅ ꯑꯗꯨꯝ ꯂꯣꯏꯔꯕ ꯄꯣꯠꯁꯦ ꯔꯦꯗꯤꯑꯣꯗ ꯑꯗꯨꯝ ꯇꯥꯖꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯁꯥꯔ ꯑꯗꯨꯒꯤ ꯑꯩꯁꯦ ꯍꯥꯏꯒꯦꯅ ꯉꯁꯥꯏꯗꯒꯤꯗꯤ ꯐꯣꯟꯁꯦ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯗꯨꯗ ꯕꯤꯖꯤꯁꯦ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯟꯁꯦ ꯌꯥꯝ ꯆꯤꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯥꯔ ꯍꯧꯕꯗꯒꯤꯅ ꯑꯩꯁꯦ ꯔꯦꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯇꯧꯕꯅꯦꯕ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤ ꯃꯆꯥꯗꯣ ꯍꯥꯞꯄꯒ ꯆꯥꯔꯖ ꯇꯧꯔ ꯇꯥꯕꯅꯦꯕ ꯁꯥꯔ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯔꯖꯔ ꯀꯩꯅꯣꯗꯨꯒꯤ ꯕꯦꯇ꯭ꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯩꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ
ꯃꯌꯥꯝ ꯇꯥꯅꯅꯕ ꯌꯥꯝ ꯍꯧꯅ ꯂꯩꯈꯠꯂꯒ ꯊꯥꯔꯗꯤ ꯑꯗꯨꯝ ꯄꯨꯡ 4-5ꯗ ꯍꯦꯟꯅ ꯇꯥꯗꯦꯕ ꯁꯥꯔ ꯑꯗꯨꯒ ꯉꯔꯥꯡꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯦꯛ ꯄꯨꯡ 9:30ꯒꯤ ꯏꯁꯇꯦꯛꯇ ꯊꯥꯔꯛꯄꯗꯒꯤ ꯇꯥꯕꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6:30-7 ꯐꯥꯎꯁꯦ ꯑꯗꯨꯝ ꯂꯦꯞꯇꯗꯤ ꯇꯥꯏꯌꯦꯕ ꯁꯥꯔꯀꯣ ꯑꯗꯨꯒꯗꯤ ꯃꯩꯁꯦ ꯇꯠꯈ꯭ꯔꯗꯅ ꯑꯩꯅ ꯊꯧꯔꯝ ꯇꯥꯏꯉꯩꯗ ꯃꯩ ꯇꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯊꯋꯥꯏꯁꯦ ꯋꯥꯔꯕ ꯑꯗꯨꯒꯗꯤ ꯏꯅꯦꯝꯄꯣꯛ ꯏꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯗꯨꯒꯗꯤ ꯃꯩꯁꯦ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯁꯥꯔ ꯑꯩꯒꯤ ꯃꯩꯁꯦ ꯁꯨꯡꯇꯠ ꯇꯠꯈꯤꯗ꯭ꯔꯕꯩ ꯋꯥꯅꯤꯁꯦ ꯑꯗꯨꯒꯗꯤ ꯀꯣꯟꯅꯗ ꯊꯧꯔꯝꯁꯦ ꯂꯣꯏꯔꯦ ꯁꯥꯔꯒꯤ ꯏꯁꯩ ꯁꯛꯑꯦ ꯂꯣꯏꯔꯦ ꯀꯥꯟꯗꯨꯗ ꯑꯩꯅ ꯏꯕꯨꯡꯉꯣ ꯍꯣꯔꯦꯟꯗꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤ ꯊꯧꯔꯝ ꯇꯥꯕ ꯐꯪꯗꯕ ꯇꯥꯔꯦ ꯃꯩꯁꯨ ꯑꯗꯨꯝ ꯃꯨꯠꯂꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯕꯗꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯃꯅꯨꯡꯗꯨꯗ ꯃꯩꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯥꯔꯖ ꯇꯧꯕꯗꯨꯅ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯍꯤꯡ ꯁꯥꯔ ꯍꯣꯏꯅ ꯊꯥꯕꯤꯕꯗꯨꯕꯨ ꯑꯗꯨꯝ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯅꯥꯀꯣꯡꯗ ꯇꯥꯕ ꯄꯣꯠꯅꯤꯅꯕꯀꯣ ꯅꯨꯡꯉꯥꯏꯌꯦ ꯁꯥꯔ ꯊꯕꯛ ꯊꯧꯔꯝꯗꯁꯨ ꯌꯥꯝꯅ ꯁꯤꯟ ꯄꯥꯡꯉꯦ ꯑꯗꯨꯅ ꯁꯥꯔ ꯍꯣꯏꯒꯤꯗꯒꯤ ꯊꯥꯕꯤꯔꯛꯏꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯗꯨꯗꯒꯤ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯍꯩꯗꯅ ꯁꯛꯄ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯅꯣꯛꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯏꯅꯦꯕ ꯁꯥꯔ ꯑꯗꯨꯒꯗꯤ ꯏꯁꯩꯁꯦ ꯇꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯇꯤꯜꯂꯛꯄꯗꯨꯒꯤ ꯃꯃꯥꯡꯗ ꯏꯁꯇꯦꯖ ꯀꯥꯈꯠꯂ ꯁꯛꯄ ꯍꯥꯏꯁꯦ ꯈꯤꯇꯪꯗꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯄꯖꯥꯠꯅꯤ ꯁꯥꯔ ꯃꯁꯦ ꯏꯁꯩꯁꯦ ꯁꯨꯝ ꯁꯛꯑꯝꯕꯗꯒꯤꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯤꯛꯑꯒ ꯃꯈꯣꯟ ꯊꯣꯛꯂꯛꯇꯕꯒ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯅꯦ ꯑꯃꯨꯛꯁꯨ ꯅꯣꯛꯑꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯆꯤꯟꯗ ꯊꯝꯗꯧꯗꯅꯦ ꯍꯣꯏ ꯊꯪꯅꯕ ꯃꯤꯒꯤ ꯆꯤꯟꯗ ꯊꯝꯕꯗꯧꯅ ꯄꯥꯏꯔꯒ ꯅꯥꯀꯟꯗ ꯁꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯍꯩꯖꯗꯗꯅꯀꯣ ꯑꯩꯈꯣꯏꯅ ꯆꯪꯁꯜꯂꯣꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯆꯤꯟ ꯊꯦꯡꯕꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯍꯩ ꯅꯣꯏꯕꯨ ꯇꯥꯎꯅꯤ ꯏꯁꯩꯁꯦ ꯁꯛꯑꯝꯕꯗꯒꯤ ꯌꯥꯎꯔꯦꯅꯦ ꯅꯪ ꯐꯥꯒꯤ ꯇꯧꯔꯒꯁꯨ ꯑꯃꯨꯛ ꯅꯣꯛꯑꯦꯕ ꯁꯥꯔ ꯑꯗꯨꯅ ꯁꯥꯔꯒꯤ ꯁ꯭ꯇꯥꯐꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯃꯃꯨꯛ ꯁꯤꯟ ꯑꯗꯨꯝ ꯇꯥꯖꯩꯌꯦ ꯁꯥꯔ ꯍꯧꯕꯗꯩ ꯂꯣꯏꯕ ꯑꯗꯒꯤ ꯊꯧꯔꯝꯁꯦ ꯇꯥꯖꯔꯤ ꯍꯥꯏꯕ ꯑꯃꯗꯣ ꯈꯪꯍꯟꯖꯅꯤꯡꯗꯅ ꯁꯥꯔꯗ ꯇꯧꯖꯔꯛꯄꯅꯦ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯉꯔꯥꯡꯒꯤ ꯃꯐꯝ ꯇꯝꯕꯤꯔꯛꯄ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯔꯝ ꯇꯥꯕꯤꯔꯀꯥꯟꯗ ꯃꯗꯨꯒꯤ ꯃꯄꯥꯎ ꯈꯪꯍꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯆꯟ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯧ ꯇꯥꯖꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯇꯥꯖꯔꯤ ꯍꯜꯂꯣ 이bungo 이제 ꯄꯤꯆꯥꯗꯒꯤꯅꯤ ꯏꯅꯥꯎꯕꯤ ꯀꯧꯋꯦ ꯑꯉꯥꯡꯗꯣ ꯅꯃꯤꯠꯀꯤꯗꯣ ꯏꯆꯦꯗꯨꯝꯒ ꯄꯥꯎ ꯊꯥꯒꯠꯍꯧꯒꯦꯅ ꯇꯧꯖꯔꯛꯏꯅꯦ ꯌꯥꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯃꯥ ꯏꯕꯦꯟ ꯁꯥꯏꯠꯇꯒꯤ ꯂꯥꯛꯇꯅ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯅꯤ ꯁ꯭ꯇꯦꯖꯇ ꯀꯥꯗꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀꯌꯥꯒꯤ ꯊꯋꯥꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯕꯗꯨꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯏꯆꯦꯁꯦ ꯑꯗꯨꯒ ꯐꯖꯔꯦ ꯑꯗꯒꯤꯗꯤ ꯏꯄ꯭ꯋꯥꯒꯤ ꯏꯁꯩꯗꯨꯁꯨ ꯐꯖꯕ ꯑꯗꯨꯕꯨ ꯅꯣꯡ ꯂꯥꯛꯄ ꯏꯆꯦꯁꯨ ꯑꯔꯣꯏꯕ ꯏꯁꯩꯗꯨꯗꯤ ꯌꯦꯡꯖꯍꯧꯗ꯭ꯔꯦ ꯑꯗꯨꯁꯨ ꯍꯥꯏꯖꯒꯦ ꯇꯧꯕ ꯑꯗꯒꯤꯗꯤ ꯅꯍꯥꯟ ꯇꯥꯡ 22ꯗꯨ ꯏꯄ꯭ꯋꯥꯒꯤ ꯃꯤꯁ ꯀꯣꯜ ꯑꯃ ꯂꯩꯔꯝꯃꯕ ꯏꯆꯦꯁꯨ ꯐꯣꯟ ꯄꯥꯏꯖꯍꯧꯗ꯭ꯔꯦ ꯑꯗꯨꯁꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯐꯣꯟ ꯇꯧꯖꯔꯝꯃꯤ ꯑꯗꯨ ꯐꯣन ꯄꯥꯏꯔꯛꯈꯤꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯊꯕꯛ ꯆꯤꯜꯂꯝꯃꯅꯦꯅ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯪꯖꯒꯦ ꯇꯧꯔꯝꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯗꯨꯒ ꯊꯧꯔꯝ ꯂꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯊꯧꯔꯝ ꯇꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯆꯤꯟꯕꯗꯒꯤ ꯂꯥꯛꯈꯤꯗꯕ ꯑꯗꯨꯝ ꯌꯥꯎꯏ ꯑꯔꯥꯞꯄꯁꯤꯡꯅ ꯂꯥꯞꯄꯒꯤ ꯆꯠꯄ ꯉꯝꯖꯗꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁ ꯆꯠꯇꯤ ꯆꯠꯆꯅꯤꯡꯈ꯭ꯔꯦꯗ ꯆꯠꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯦꯗꯀꯣ ꯈꯟꯅꯅꯕꯀꯣ ꯃꯔꯨꯞ ꯃꯄꯤꯖꯥ ꯑꯝꯇꯪ ꯂꯩꯔꯗꯤ ꯀꯥꯏꯅ ꯈꯟꯕ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯐꯝꯗꯣ ꯂꯥꯞꯅ ꯍꯦꯛ ꯂꯥꯛꯄꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯁꯤꯐꯥꯎ ꯂꯥꯛꯄꯗ ꯁꯤꯗꯒꯤꯅ ꯏꯝꯐꯥꯜꯐꯥꯎ ꯑꯃꯨꯛ ꯆꯠꯂꯅꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏ ꯁꯤꯐꯥꯎ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ ꯑꯗꯨꯝ 1:30 2 ꯌꯥꯝꯗ꯭ꯔꯕꯗ 1:30 ꯑꯗꯨꯝ ꯆꯪꯒꯗꯣꯏꯅꯤ ꯆꯠꯈꯤꯕ 1:30 ꯄꯨꯡ 3 ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯃꯊꯟ ꯆꯠꯈꯤꯕꯗ ꯃꯝꯕ ꯈꯣꯠꯄ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨ ꯍꯥꯏꯕ ꯑꯃ ꯂꯩ ꯂꯥꯞꯄꯒꯤ ꯆꯠꯄ ꯉꯝꯖꯗꯕ ꯐꯪꯖꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯖꯗꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯔꯅ ꯌꯥꯝ ꯅꯛꯅꯗꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯁ꯭ꯋꯥꯏꯗꯒ ꯁꯥꯄꯝ ꯇꯦꯛꯆꯝ ꯀꯛꯆꯤꯡ ꯌꯥꯝ ꯅꯛꯅꯗꯤ ꯂꯩꯕ ꯅꯛꯃꯟꯗꯅ ꯑꯗꯨꯝ ꯊꯕꯛ ꯆꯤꯟꯃꯟꯕꯗꯒꯤ ꯂꯥꯛꯄ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ खरा मनदी अस अदुमायना नोइदों नअमदी गायना हाइबसु यावेबा अदे खरानाने लैदे अदुम लैनिंगबा लोइबौदी लैनिंगबा हन्नबा गारी लैतबा अदुना हन्नबा गारी लैतबनिना लाकमिनबा मिदुना चलसेमी ना हायरगने हौबदगी चत्ती चनिंग समाय तौगिसु मयाम यावे आई लोइ उजरिनिको मयामदो थागचै पुनमको अदुबु येंगबु येंबिरगदि ताबु ताबिरगदि द मतम अमा अदुम लाक्सनिको उदे याम नुंगाइजे
ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯔꯝꯗꯣ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯩꯕꯤꯈꯤꯕꯁꯤꯡꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯀꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯍꯨꯟꯇꯣꯛꯑꯒ ꯑꯩꯈꯣꯏ sida ꯊꯕꯛ ꯇꯧꯔꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏ ꯍꯨꯟꯇꯣꯛꯑ ꯂꯩꯊꯣꯛꯄꯗꯤ ꯀꯩꯁꯨ ꯀꯅꯥꯁꯨ ꯌꯥꯄꯣꯟꯇꯦꯗ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯄꯨꯡ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯊꯧꯔꯝꯁꯤꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯦꯞꯄꯤꯔꯝꯃꯒ ꯈꯣꯡꯒꯨꯟ ꯇꯥꯍꯟꯕꯤꯔꯝꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯂꯥꯛꯄ ꯉꯝꯗꯕꯁꯤꯡ matang chabada matungda chamarak leiri haiba tai chamarak donor smith chibu aina chahim na anirak pangtho asu ani kunthra humpu haira jebu ado ko donor smith che makhata na chambo pangtho bud ai legidran mayam legidra khalo dinung sibu wani da adan hinglingai matam da ko ye pangtho pa thoda sing adu gi manung da mani haiba tai thaga chari mathangi call lo ka chage hello minga mode like from ibc hello sir kaptagi ni sum thauram je sum taraga phone je saga wari sadaning bangina ming hana hui kaptagi ming jo habisi mayam na khangna ba ko hui kaptagi tombi yam no wajare ado ngarang mafam jaga adu da lakse draga ju aina ngarang janupa ga phone no ngasi da makta di aina complete ngasi di aina talhanda bagi waira tamne na he haubadaina loibabau nong churakpaiduna ai hore numdang yengadamena loi phatabaduna numdangda yengjai sa yam nungaijare imai ben mayamduna seza kakhalaga tawda tu khyau chongi ade yam nungaina maugaina asyam phadana sillijani mi joi thona yamgre sa thona nungaijare sa yam nungai hainingai helaite loina tai adegi tayai du tai adu buhorendi maira paibin haye nongala ta tare ada laktraga sa akoi yam nungai na di ta jai ko fani yam nungai jai takpirak pa aduga torom da mapu moina so laktraga so tabire yengbire na takpirak pa do yam nungai jare mayamna nahan makai sin ki ba torom sing da gi di rang sin ba torom sina khwaidigi hena sel changba hen ba so oire khut changba ju hele matam changba ju hele haitare hanadi thorom to busi hayeng thorom toroni haraga ngasi de kabo stage ka saraga sumaina to wi haitare mamangai torom na in stage ka do dum ayuk ta ka sara dum toromi ana hojikti hadakti khaitare numit humni numi marini waling ede sagre ado yam fazana aduga ngarang thorom se tawdring nahan gai di ko pochai kari wali ge ga na awat pa macha amani khak tang ngai re ga haraga yam na kok se ingna lei haitare ko aduna ta de tension je sa du su wali da su wali na tor khwaidien wabadi koi sida staff sing ne yam wari se maroi na ko pochai wai ba hon ba de ge thang ba khot ba de angang sing khra olen gi angang sing khra de ge jami gi mama na sing kai sing khra jum yobi de ge gi family gi hare ge gi ikura iton sing de ga ibai sing yawi marma pang sing ko thorom sida yam yobi tu gi yam ngai moi le ram da di kai no kale aira order to ba ga ne de sida da si samai to hon bi du ya de ko du to de ga na haidi fazadadi ya de fazadadi dum ya bane ko wa ga di yung challe a sore kai da si wa se di yung bayam na te si wa ji lok tho nei na mo lok tho le ni kari no mi no si khallo ya dro si je na ko ina si camera nam doi ne camera nam noi mayai wa le heli ji kai gi no wa du bu ka mai thorum du wa mayai da phaile di ge dong ne camera ji ya de lok tho ma to nop thara ka ne nop thara ju ya de si lok tho pio si nakan da gi swai de gi ngak pio si ngak pa ya roi dron hai yani hai mo aduni adumai ngak piro camera mamang du wam to uhndri ne bain kai no mandir gi wa do camera sto phom du u do yam no aite adana yam mong ta na hai tare sembi sa bi ri mayam sin ko tongna adum mai pak pai bu do oi gre nong kitang di khiklak khi amuktang kano gi da hai ba tare mai amuktang tatlu aduna tana tai di all over mapung phana dum tauki lam lapadagi thorom yaudana thengna ming sansalaga satkiba khara yawi maduna tana to pa kaisu leite hello ming amade lai from ibc hello sir ayu khongchang dagi loli ne taram nuksari tapio kari wa from haibining sir kaisu de haining ai laite sungarang gi thorom do yam nungai khoi ji saru gi abalak charam me hai ge tawni okay yam nungai jai lakpi bagi dama aga chai ꯈꯪꯗꯦ ꯑꯗꯨ ꯆꯠꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯃꯨꯛꯇꯪ ꯌꯥꯎ ꯐꯪꯖꯔꯒꯗꯤ ꯁꯨꯝ ꯈꯜꯂ ꯂꯩꯔꯛꯄ ꯉꯔꯥꯡꯗꯤ ꯌꯥꯎ ꯐꯪꯖꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ
ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯥꯔ ꯑꯗꯩ ꯊꯧꯔꯝ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯤ ꯅꯣꯡꯃꯇ ꯂꯦꯞꯇꯦ ꯐꯣꯟꯗꯁꯨ ꯇꯥꯏ ꯔꯦꯗꯤꯑꯣꯗꯁꯨ ꯇꯥꯏ ꯊꯕꯛ ꯇꯧꯔꯒꯅ ꯔꯦꯗꯤꯑꯣꯗ ꯇꯥꯔꯦ ꯊꯕꯛ ꯇꯧꯗ꯭ꯔꯒꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯧꯔꯝ ꯁꯨꯅ ꯇꯥꯖꯔꯤ ꯁꯥꯔ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒꯤ ꯑꯗꯒꯤ ꯑꯃꯒꯤꯗꯤ ꯈꯟꯅꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯁꯥ ꯏꯁꯥꯅ ꯂꯣꯏꯅ ꯈꯪꯉꯒ ꯂꯩꯔꯒ ꯐꯣꯡꯗꯣꯛꯅꯕꯗ ꯀꯥꯟꯅꯔꯔꯣꯏꯗꯕ ꯄꯣꯠꯅꯤꯅ ꯁꯥꯔ ꯊꯧꯔꯝ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯤ ꯍꯥꯏꯕꯁꯤꯅ Thank you. 사가처리. ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ताबियोदमक नुंगाइबियो खैनो होनजरिबा तौजरिबा सिंह हाइतारे अथोबा मतमदा डॉक्टर सिंह हाइतारे बाबिना हॉस्पिटल की खगी सरडबली के सो हाइतारे डॉक्टर लैरिबा मयाम जो खोइ स्टेट अममम तो उनाना बहनरी सीजा हॉस्पिटल के सो डॉक्टर उनाना बहनरी अदुगा लान लैबसिनानि हाइतारे सुमांग लीला यावबा आर्टिस्टिंग अममम उनरगा पुंसी वारी खै नैनगदौरी सै सकपसिंग लागा सिदैदा नाकन गिटार अमा तौरगा इसै दम सानबा उनबा दुगो वारी आई खक्तन वहंग पाहंग नतबा मयाम सु यावनको वहंग हंगबा यावबा अदुगो थौरम अदुम पांगथोक जगदोइनी अदु खक्तन नते तोंगान तोंगान मसिंग हक्सेल के ओइबा मसै खक्तन नतना महिरोइ सिंग के ओइबा अदुगा काउंसिलर मयाम पुरागो होनजरके मतम मतंगी मतुंगिना लेकाई लेकाई ददु मदोंगी लमदा लाक्तना अदु मदोंगी केरो लेकाई सिंग एक्सपोज तौनबा होनजदोइनी मधु खक्तन नते खुचाइबा ते ते मयाम होनगिनी लेप लेतना ताइबंग मपुना पिनबि बोइसनो मंग बमंग से ngasi mak aina mang mangaga mangdi thungdedana matamdi dum changi haijariba aduna matamna soidena purak poisano soidena honajarake thabak thorom sing haiba tare wakhalon manaba mayam irei pa kasigi dama girem dama sigdam honaminase thank you ngarangi mai pa kiba thorom aduna ai khaktagi nate credit goes to loina mak khoi sida leba family member na ne diamond donors yaudrasu donors yaudaba mina function gi dama mateng pangai donors की फंक्शन होरगा सो हाइता चेंग दगी चाक दगी एवरीथिंग लोइना पांगे मैडम रोहिणी चेंग अदुम चेंग फने am पोबिरे मैडम अंगोबी सरो खाइबम चेंग अदुम हम पोबिरे इमासी सरोजिनी ना तोरो मदुगी अचंग बमा की जो चेंग हाइता रे अदुम पोतोक सगे हाइदना चेंग अदुम पोरे पिबिरे अदगी अतै आलू हैरू कोबी टेमाथोबी कोय म्या पोबिरे आई ममिंग सी पलगा सी पंदे हाइन लोई सुपसंजर कांद हाइतारे होरेन से लोरकपद खर लाउथोक जगन अदुके मतिक मयाम तोबिरखरे सि मयाम सिना पुनसलगने हाइतारे को अदुना अखोई अमना हाइतारे तोमना चावना दु खक्तना हाइब नतेबा खजे खोइ मयाम पुला कांद ओइबदुनि हाइबताइ अदु अखोइ मयाम खाइजनरगो ओइबनिना मपु मोइना अखोइ मयाम गिनि हाइतारे थोरमसे थागचरी जंग कोला लोखचगी हेलो मिंग अमदि लैफम हाइबिउ Hello, ibung ay Kosibay maning lekay dagi sa tukong bidyane. Ngarang ibunggi donor mito doki matik jiyang budayam nungay jay isa budi laksabang amjadra kasu. Ado matang sahi dadi nada yektra diyaw ge khanjariye. matang sahi nate handak sahi da tawdo ba anirak wali e zon gi ningsing biro ngasi dai song kaw biro no zon gi tang kun mari ko si je dum sin mi se dum tai ni amana November na tra December ta doi ni ado atai gi to ose zon gi tang kun mari se ngasi dagi tha mari le raga ado tha mari dum yaw bung amre yang biu matam do kitang di sarani yeng biu hoi bung yeng jage bung na langla ma oiraga laichan mayam pareng lengaga kimatik phajana ngarang soi da ngam da na pang thokhi ba do am nuai jai aduga aina amatanga haijaninge bai bua akhoi gi Polar mayam oiro life te yawbo oiro akhoi ji sak khangnadraga sunya akhoi gi family amagumna yamna nungsiba degi hek khangnaba hek unaba dawna wakhan ji da pokjai ba aduki mating nungai je ibungna su yamba se punjan biba ngamalli ba se ibung gi je laipu ngen khanje koi haidi amata sumaina punjan ba sagat pa ha ba je aduki mati wai ha ba hawti wakhalon je manada banina aduga ibungi Diamond TV wahong radio je de hek sangjaru budagi ti karyani nasan na koi jo abatani tari ba mayam pulli ba mayam jeng ba mayam se amatani imung amagi mi ne na khanjai ba masak ma khangna draga ju khojen dang ta ba akhoi gi group ki mi ni ni haina haijeri bani mane lambi da thengna ba kanda ai su Diamond donor yawe ai su yawe na haira dinga sagi mari masagai mathok na bado
ꯑꯩꯁꯨ ꯍꯩꯒ꯭ꯔꯨꯖꯝꯅꯦ ꯑꯩꯈꯣꯏꯁꯨ ꯍꯩꯒ꯭ꯔꯨꯖꯝꯅꯦ ꯀꯥꯏꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯁꯥꯒꯩ ꯃꯥꯟꯅꯕ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯆꯨꯝꯕꯅꯤ ꯃꯥꯟꯅ ꯃꯥꯟꯅꯕ ꯀꯥꯡꯂꯨꯞ ꯑꯃ ꯑꯗꯨꯒ ꯃꯥꯟꯅ ꯃꯥꯟꯅꯕ ꯀꯥꯡꯂꯨꯞ ꯄꯨꯟꯕ ꯌꯥꯗꯕꯗꯤ ꯀꯩꯁꯨ ꯄꯨꯟꯕ ꯌꯥꯔꯣꯏꯕ ꯏꯁꯤꯡꯒ ꯊꯥꯎꯒ ꯄꯨꯟꯕ ꯌꯥꯗꯦꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯏꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯉꯀꯥꯟꯗꯗꯤ ꯏꯁꯤꯡꯒ ꯊꯥꯎ ꯑꯗꯨ ꯉꯧꯔꯒ ꯑꯗꯨꯝ ꯄꯨꯜꯂꯤꯗꯨꯅꯤ ꯄꯨꯟꯕ ꯄꯨꯟꯒꯦꯗꯤ ꯌꯥꯕꯨ ꯌꯥꯅꯒꯦꯗꯤ ꯑꯃ ꯑꯣꯏꯔꯦ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯗꯤ ꯒ꯭ꯔꯨꯞꯇꯨꯒꯤꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯐꯝ ꯊꯣꯛꯑꯦ ꯗꯣꯛꯇꯔ ꯍꯥꯏꯔꯦ ꯗꯣꯛꯇꯔ ꯉꯥꯛꯇꯒꯤ ꯂꯣꯏꯅ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯋꯥꯔꯤꯕꯣ ꯄꯨꯂꯤꯁ ꯊꯅꯥ ꯍꯥꯏꯁꯨ ꯂꯣꯏ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯒꯤꯗꯤ ꯁꯍꯔꯗ ꯂꯩꯕ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯣ ꯁꯨꯕ ꯅꯣꯝꯕ ꯎ ꯁꯨꯕ ꯁꯅꯥ ꯁꯥꯕ ꯑꯗꯒꯤ ꯐꯤꯔꯣꯟ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧ ꯂꯩꯕꯁꯦ ꯑꯗꯒꯤ ꯐꯤ ꯁꯥꯕ ꯑꯗꯩ ꯐꯥꯝ ꯇꯧꯗꯨꯅ ꯂꯩꯕ ꯉꯥ ꯌꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯤꯁꯨ ꯒ꯭ꯔꯨꯞ ꯑꯃꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯒ꯭ꯔꯨꯞ ꯁꯦꯝꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯌꯥꯎꯕ ꯌꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯊꯥꯖꯗꯕ ꯇꯧꯕꯤꯅꯣ ꯑꯩꯈꯣꯏꯒꯤꯅꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯒ꯭ꯔꯨꯞꯁꯤꯗ ꯑꯗꯨꯝ ꯗꯣꯛꯇꯔ ꯌꯥꯎꯋꯦꯕ ꯄꯨꯂꯤꯁ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯥꯔꯃꯤ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯦꯕ꯭ꯔꯤꯊꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯤꯗꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔꯦꯟꯂꯤ ꯑꯦꯕꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯁꯤ ꯈꯛꯇꯃꯨꯛ ꯅꯠꯇꯦꯕ IDP ꯃꯌꯨꯝ ꯃꯀꯩ ꯆꯥꯛꯑꯒ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯃꯈꯣꯏ ꯁꯤꯗꯗꯤ ꯌꯥꯎꯕ ꯃꯦꯝꯕꯔ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯍꯥꯟꯅꯗꯤ ꯃꯌꯨꯝ ꯃꯀꯩ ꯆꯥꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯃꯦꯝꯕꯔ ꯌꯥꯎꯔꯝꯕ ꯑꯗꯨꯒ ꯀꯣꯟꯅꯪꯗꯗꯤ ꯃꯌꯨꯝ ꯆꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁ ꯃꯈꯨꯠꯇ ꯂꯨꯄꯥ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕꯗꯨꯗ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯦꯝꯕꯔꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯍꯨꯝ ꯂꯣꯏ ꯊꯤꯜꯂꯨꯏꯕ ꯑꯗ ꯃꯦꯝꯕꯔꯁꯤꯗꯤ ꯌꯦꯡꯉꯣꯁꯤꯗꯤ ꯌꯥꯎꯔꯀꯥꯟꯗꯨꯗ ꯃꯦꯝꯕꯔꯁꯤꯡꯗꯨ ꯂꯦꯟ ꯇꯥꯔꯦ ꯂꯦꯟꯗꯣ ꯇꯤꯟ ꯂꯣꯏ ꯍꯣꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯦ ꯃꯤ 35 ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯗꯨ ꯂꯣꯏ ꯍꯪꯉꯦ ꯃꯦꯝꯕꯔꯁꯤꯡꯗꯣ ꯀꯅꯥ ꯌꯨꯝ ꯍꯣꯕ ꯌꯥꯎꯒꯦꯅ ꯍꯪꯉꯦ ꯑꯩꯒꯤ ꯍꯣꯏꯌꯦꯅ ꯍꯥꯏꯔꯦ ꯈꯔ ꯑꯃꯅ ꯑꯩꯗꯤ ꯂꯧꯖꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯅ ꯂꯧꯖꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯇꯩ ꯂꯩꯕꯗꯣ ꯑꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯟꯗ꯭ꯔꯤ ꯁꯦꯟ ꯊꯨꯝ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯗꯤ ꯍꯥꯏꯔꯦ ꯀꯩꯝ ꯋꯥꯕꯤꯔꯣꯅꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯇꯤꯟ ꯚꯥꯟ ꯑꯃꯃꯝ ꯊꯤꯟꯖꯔꯒꯦꯅ ꯃꯅꯥ 5 6 7 ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅ ꯊꯨꯡꯅꯕ ꯑꯩꯈꯣꯏ ꯆꯠꯆꯔꯤꯅꯦꯕ ꯁꯤ ꯀꯩꯒꯤꯅꯣ ꯗꯣꯅꯔ ꯃꯦꯝꯕꯔꯁꯤ ꯀꯥꯟꯅꯕꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯏꯖꯕ ꯊꯤꯅꯕꯗꯤ ꯅꯠꯇꯦ ꯕꯠ ꯑꯗꯨꯕꯨ ꯋꯥꯔꯛꯑꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯣꯟꯁꯜꯂꯒ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯕꯣꯕꯤ ꯅꯤꯡꯊꯧꯖꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯐꯖꯕ ꯃꯦꯁꯦꯖ ꯑꯃ ꯏꯕꯤꯔꯛꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯔ ꯁꯔꯅ ꯁꯟꯗꯣꯛꯂꯤꯕ ꯊꯧꯔꯝꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯩ ꯂꯝ ꯊꯥꯞꯅ ꯂꯩꯔꯨꯕꯅ ꯃꯩꯇꯩ ꯂꯣꯟꯒ ꯑꯃꯠꯇ ꯇꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯁꯔꯒꯤ ꯊꯧꯔꯝꯁꯤ ꯇꯥꯖꯔꯒ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ ꯖꯃꯨꯗꯒꯤꯅ ꯍꯥꯏꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯟ ꯃꯥꯟꯅꯕ ꯆꯠꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯊꯦꯡꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯝ ꯂꯩꯀꯣ ꯏꯚꯟ ꯉꯔꯥꯡ ꯅꯍꯥꯟ ꯑꯩ ꯁꯨꯝ ꯍꯟꯗꯛꯀꯤ ꯗꯦꯜꯂꯤ ꯆꯠꯆꯔꯨꯕꯗꯣ ꯏꯟꯗꯤꯌꯥ ꯒꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯕꯗ ꯇꯦꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯣꯇꯦꯜ ꯑꯃ ꯐꯝꯃꯦ ꯑꯩꯅ ꯑꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯇꯦꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯅ ꯕꯣꯔꯥ ꯀꯥꯡꯒꯧ ꯆꯥꯒꯦ ꯀꯥꯏꯅ ꯑꯩꯅ ꯅꯤꯡꯇꯝꯅ ꯗꯦꯜꯂꯤꯗꯨꯗ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯂꯩ ꯕꯠ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯆꯪꯉꯒ ꯑꯩꯅ ꯃꯩꯇꯩꯂꯣꯟꯒ ꯉꯥꯡꯉꯒ ꯍꯥꯏꯇꯥꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯁꯨ ꯅꯝꯃꯛꯄꯅꯦ ꯃꯣꯏꯗꯨꯗ ꯑꯩ ꯊꯥꯁꯨ ꯊꯥꯒꯠꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯗꯦꯜꯂꯤꯗ ꯆꯠꯈꯤ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯕ ꯏꯃꯥ ꯂꯣꯟꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏ ꯃꯁꯦꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯊꯥꯒꯠꯆꯔꯤ ꯕꯣꯕꯤ ꯅꯤꯡꯊꯧꯖꯝ ꯖꯃꯨꯗ ꯂꯩꯕꯤꯔꯤꯕ ꯊꯧꯔꯝ ꯇꯥꯕꯤꯔꯒ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯩꯇꯩ ꯅꯣꯡꯁꯥꯒꯤ ꯇꯤꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯂꯣꯗꯤꯌꯥꯒꯤ ꯇꯤꯝ ꯃꯤꯑꯣꯏ 22 ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯩꯇꯩ ꯅꯣꯡꯁꯥꯒꯤ ꯇꯤꯝ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯧꯔꯝ ꯃꯄꯨꯝ ꯑꯣꯏꯅ ꯏꯅꯥꯎ ꯕꯣꯂꯣꯗꯤꯌꯥꯅꯁꯨ ꯊꯥꯒꯠꯄꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯣꯖꯥ ꯖꯦꯟꯖꯥꯏ ꯀꯥꯏꯝꯈꯣꯛꯀꯤ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯟ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯟ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯌꯥꯝ ꯅꯛꯅ ꯉꯔꯥꯡ ꯊꯧꯔꯝ ꯂꯥꯛꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯉꯔꯥꯡꯁꯦ ꯑꯩ ꯂꯥꯛꯀꯦꯅ ꯇꯧꯔꯒ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩ ꯍꯥꯏꯖꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ ꯀꯩꯁꯨ ꯋꯥꯔꯧꯖꯗꯦ ꯖꯨꯟꯒꯤ ꯇꯥꯡ 24ꯗ ꯍꯥꯏꯗꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯔꯛꯇꯨꯗ ꯑꯩ ꯂꯥꯛꯆꯒꯅꯤ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯉꯔꯥꯡ ꯑꯩ ꯐꯖꯅ ꯑꯣꯖꯥꯒꯤ ꯊꯧꯔꯝꯗꯣ ꯑꯩ ꯇꯥꯖꯩ ꯑꯣꯖꯥꯅ ꯁꯛꯄ ꯏꯁꯩ ꯇꯥꯏ ꯑꯣꯖꯥ ꯑꯣꯏꯗꯤꯟꯅ ꯁꯛꯄ ꯏꯁꯩ ꯇꯥꯏ ꯑꯉꯥꯡꯁꯤꯡꯅ ꯁꯛꯄ ꯏꯃꯥ ꯏꯕꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯁꯨꯝ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯊꯧꯔꯝ ꯀꯨꯃꯣꯟ ꯄꯥꯂꯣꯟ ꯗꯣꯅꯔꯒꯤ ꯇꯧꯕꯗ ꯀꯨꯝꯁꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯀꯨꯝꯁꯤꯅ ꯍꯦꯜꯂꯦ ꯂꯧꯏ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯅ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯗꯣꯅꯔꯁꯦ ꯌꯥꯎꯒꯦꯅ ꯑꯩ ꯐꯦꯃꯤꯂꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯩꯁꯨ ꯅꯪ ꯏꯃꯥ ꯌꯥꯎꯅ ꯀꯟꯅ ꯍꯥꯏ ꯑꯗꯨ ꯑꯩꯅ ꯍꯟꯗꯛ ꯂꯥꯛꯄꯁꯤꯗ ꯑꯗꯨꯝ ꯑꯩ ꯆꯪꯉꯛꯑꯗꯧꯅꯤ ꯐꯣꯇꯣ ꯄꯣꯔꯛꯑꯅꯤ ꯑꯙꯥꯔ ꯄꯣꯔꯛꯑꯅꯤ ꯏꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯎꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯅꯣ ꯑꯗꯣꯝ ꯅꯠꯇꯦ ꯆꯨꯝꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯉꯁꯥꯏ ꯊꯧꯔꯝꯁꯦ
ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯄꯥꯝꯅ ꯇꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯃꯥꯁꯨ ꯇꯥꯏ ꯑꯩꯁꯨ ꯇꯥꯏꯌꯦꯕꯀꯣ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯁꯨꯝ ꯑꯗꯨ ꯅꯣꯛꯁꯦ ꯅꯪꯕꯨ ꯗꯣꯅꯔꯁꯤ ꯌꯥꯎꯁꯜꯂꯣꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯁꯟ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯂꯣꯏꯅ ꯌꯥꯎꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯇꯩ ꯌꯥꯎꯗ꯭ꯔꯒꯁꯨ ꯅꯪ ꯌꯥꯎꯁꯜꯂꯣ 이만이 야옹 남들가 저는 많아. 아다 이나 야오게 내 포토 레래 로이는 레래 아주 나시 니니 문제 초인을 나가 보나라가니. 다그처리 아주 오자는 땡나도 고마탄 바로 마망이 야옹가 보나자가니. 아주가 아이 얌는 누가이 바이타래 얌는 토름지 얌밤나 따이 나마가 이기지. 호이 아주나 앙앙 인기 로이는 따이 따베데 아무것도 얘는 밤 따스면 아이가 나마가는 한 바이타. 아니 뭐딱 말 그래서 이제 답이 좀 갈래야 봐. 아니 말하가 부스바라니. 오빠분 농부 아이식이 아무도 방들이 뭐 강국이네 미 나도 메타 하이. 아이 농당도 좀 말먹다 좀 간제이. 호이 얌 농아이랑 더미 자지니 호에 되기 तौरीबा अदगी ओलेल होय अदगी पुष्परानी अदगी निर्मला कोई लोने ताये आई ngang लाकेना लोयरबनी अदगी खुदोंग चादब खरा अदगी इनाम पाय आई सुन उसोप तबसनबा होय अदगी इचाई चनसिंग मयाम लाक्सनबा अदनु खुदोंग चादब दई फोंदोक चेगेना ओजा वारो यादले आइना हाइजेगेना तौजेरपनी थैंक यू थागचरी हम नोआइजे ओजा सरुगा बिरक 다가짜리 다가짜리 우드롬 소바마니 공정 고위 마기 람담도 라이브다 수크라크라 웃비로 우 람담도 ꯌꯦꯡꯕꯗ ꯅꯨꯡꯁꯤꯌꯦꯅ ꯇꯥꯛꯄꯤꯔꯦ ꯍꯣꯏ ꯂꯩꯍꯧꯔꯒꯗꯕꯅꯤ ꯈꯣꯡꯖꯣꯝ ꯍꯥꯏꯕ ꯂꯝꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯁꯨ ꯈꯣꯡꯖꯣꯝ ꯍꯥꯏꯕ ꯂꯝꯗꯝꯁꯤ ꯁꯤꯅꯤ ꯈꯣꯡꯖꯣꯝ ꯍꯥꯏꯁꯦ ꯈꯣꯡꯖꯣꯝꯁꯦ ꯑꯩꯈꯣꯏꯁꯤꯅ ꯈꯣꯡꯖꯣꯝ ꯀꯩꯊꯦꯜ ꯈꯣꯡꯖꯣꯝꯒꯤ ꯍꯥꯏꯋꯦ ꯃꯄꯥꯗꯨꯅꯤ ꯑꯗꯨꯒ ꯈꯣꯡꯖꯣꯝꯒꯤ ꯃꯅꯨꯡꯗꯁꯨ ꯈꯣꯡꯖꯣꯝ ꯂꯩꯔꯦ ꯑꯗꯨꯅ ꯈꯣꯡꯖꯣꯝ ꯀꯣꯜꯂꯤꯕ ꯃꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯄꯝ ꯇꯦꯛꯆꯝ ꯆꯤꯡꯊꯥꯝ ꯄꯞꯄꯥꯜ ꯂꯥꯡꯉꯊꯦꯜ ꯐꯨꯟꯗ꯭ꯔꯩ ꯁꯤꯕꯅꯒꯔ ꯁꯤꯒꯤ ꯃꯄꯥꯁꯤ ꯃꯈꯣꯏꯁꯤ ꯄꯨꯜꯂꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯁꯤꯅꯤ ꯁꯤꯒꯤ ꯂꯝꯗꯝ ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯆꯦꯟ ꯆꯣꯡꯉꯒ ꯆꯥꯎꯖꯔꯛꯏꯕ ꯁꯥꯟꯅꯖꯔꯤꯕ ꯁꯤ ꯃꯐꯝꯁꯤꯗꯅꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯔꯛꯏꯕ ꯁꯤꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯗꯣꯝꯒꯤꯁꯨ ꯑꯗꯣꯝꯒꯤ ꯄꯣꯛꯐꯝ ꯁꯣꯏ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯈꯛꯇꯒꯤ ꯄꯣꯛꯐꯝ ꯎꯠꯄ ꯌꯥꯗꯦ ꯑꯩꯅ ꯗ꯭ꯔꯣꯟ ꯂꯩꯅꯦꯅ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯁꯥꯏ ꯁꯤꯒꯨꯝꯕꯁꯦ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯅꯕꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯆꯒꯅꯤ ꯑꯗꯣꯝꯒꯤ ꯂꯝꯗ ꯑꯗꯨ ꯍꯥꯏ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯂꯣꯏ ꯂꯥꯛꯈꯤꯗꯣꯏꯅꯤ ꯃꯪꯅꯦ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯁꯣꯏꯗꯅ ꯂꯩꯅꯤ ꯗ꯭ꯔꯣꯟ ꯑꯃ ꯂꯩꯕꯨ ꯀꯩꯅꯣ ꯑꯗꯨꯅ ꯑꯗꯨ ꯎꯠꯆꯔꯀꯥꯟꯗꯅꯤ ꯍꯧꯖꯤꯛꯁꯦ ꯍꯪꯒꯥꯝ ꯃꯄꯥꯟ ꯌꯥꯝ ꯐꯖꯅ ꯁꯥꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯗ꯭ꯔꯣꯟꯒꯤ ꯀꯩꯅꯣꯁꯦ ꯐꯨꯇꯦꯖꯁꯦ ꯑꯅꯧꯕ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯇꯝꯁꯨ ꯁꯪꯗꯕ ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛꯀ ꯅꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯏꯕꯨꯡ ꯑꯩ ꯃꯦꯔꯤꯇꯣꯄꯤꯌꯥ ꯁꯦꯝꯗꯦ ꯀꯣꯌꯦꯡꯒꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯇꯥꯛꯄꯤꯌꯨ ꯉꯁꯥꯏ ꯉꯔꯥꯡ ꯏꯆꯥꯒꯤꯗꯤ ꯎꯕꯗ ꯑꯩꯗꯤ ꯀꯞꯄꯦ ꯄꯤꯒꯥꯔꯒ ꯇꯥꯒꯦ ꯌꯥꯝ ꯀꯞꯄꯦ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯑꯁ ꯋꯥꯡꯕꯟꯗ ꯂꯩꯔꯝꯃꯗꯤ ꯑꯩ ꯆꯠꯄ ꯐꯪꯖꯗꯧꯅꯤꯗꯣ ꯂꯥꯞꯅ ꯂꯩꯕ ꯆꯠꯄ ꯐꯪꯗ꯭ꯔꯦꯅ ꯈꯟꯕꯗ ꯀꯞꯄꯛꯏꯕ ꯃꯇꯝꯗ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡꯒꯩꯗꯒꯤ ꯃꯤ ꯀꯩꯅꯣꯗꯒꯤ ꯂꯥꯛꯏꯅꯤ ꯍꯩꯉꯥꯡꯗꯩꯒ ꯀꯩꯗꯩꯒ ꯃꯌꯥꯝ ꯂꯥꯛꯏꯕꯅꯤꯅꯦ ꯃꯥ ꯑꯗꯨ ꯄꯥꯡꯒꯟꯁꯤ ꯁꯣꯜꯂꯃꯤꯅ ꯂꯥꯛꯄꯗꯣ ꯉꯝꯗꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯍꯥꯏꯗꯧꯁꯨ ꯏꯆꯥꯁꯤꯡꯁꯦ ꯏꯁꯨꯁꯤꯡꯁꯦ ꯂꯣꯏꯅ ꯒꯥꯔꯤ ꯂꯩ ꯑꯗꯨ ꯑꯣꯏꯁꯨ ꯍꯥꯏꯗꯧꯗꯨꯁꯨ ꯇꯟꯗꯅ 하이들 ꯍꯣꯏ 어디 쳇버시지 와라미나 좀 누아이다더나 뭐도 나랑 얌 누아이 로이 바우 యేంగే అయినా 좀 보부다기나 어디 저 하이저게 땅과 ꯍꯣꯏ ꯃꯥ ꯃꯇꯝ ꯆꯥꯕꯗ ꯑꯃꯨꯛ ꯂꯥꯛꯂꯣꯏꯔꯦꯗ ꯏꯃꯥ ꯖꯨꯟꯒꯤ ꯇꯥꯡ 12ꯗ ꯑꯃꯨꯛ ꯇꯧꯅꯤ ꯀꯣ ꯏꯃꯥ ꯈꯪꯗꯦ ꯂꯥꯛꯀꯦꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯣꯏ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯉꯝꯗ꯭ꯔꯒꯅ ꯂꯥꯏꯚꯇ ꯍꯦꯛ ꯌꯦꯡꯉꯨ ꯏꯃꯥ ꯀꯣ ꯍꯣꯏ ꯂꯥꯏꯚꯇ ꯑꯗꯨꯝ ꯌꯦꯡꯉꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯦꯡꯒꯅꯤ ꯐꯅꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯅꯤꯡꯕ ꯆꯠꯄ ꯐꯪꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯩ ꯇꯟꯖꯥꯗ ꯍꯣꯔꯦꯟ ꯕꯥꯔꯗꯦꯒꯤ ꯆꯤꯊꯈꯤꯕꯁꯨ ꯈꯪꯗꯦ 32ꯔꯛ ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯍꯦꯄꯤ ꯕꯔꯊꯗꯦ ꯂꯥꯏꯁ꯭ꯔꯝ ꯂꯤꯟꯊꯣꯏ ꯆꯅꯨ daughter of Laisram Sunin Maite and Laisram Ombi Bijenti Lema
many happy returns of the day nungairaba mapong numina sigidamak lamde happy raktra male moina dum semjarak pani aduna sigum basi semagi se khoida dum mangjona na dum bibiro noma watling ida khoidum semjarake thagachari many happy returns of the day nungaiba yai faba oirasanu punsi nung sangba nada yaktaba palem panthogi seba matom lom na tawang ngamba oirasanu Mathangda happy birthday Thokchom Chinglembi Devi daughter of Johnson Singh Tobul Ward number 2 many happy returns of the day nungairaba mapong namina sigidamak chagi ai faba pijari punsinung sangba nadi yektaba oibiu matam punumakta mai sing nungsit kodong tiba punumaktagi ngakthokpiba oirasanu ngasigi birthday tariba chanimak paba yai faba palem patawgi seba matom lom na tawba punsinung sangba mai sing nungsit kodong tiba punumakta ngakthokpiba Oirasanu Johnson se koigi tobul lagi aduga koi Diamond Donors ke su member ni Johnson ni ngarang sidaida plau han basu yawi haitare Johnson ni ngana lakpiraga sidaida plau han ba yauri mapa angang sigi mapa ibungo se tabak thoram ni hai kan da koigi Diamond Donors kin hai kan tawdang do dum yara ba haitare sida laaga ma stage da kari sei sakwa yaude adu ngana laaga dum sigi tabak thoram sing se da koi Bomesor sing ngana lakpi yam thajadana Bomesor pele haitare adu koi Handy Laisram hoi tabak tor pungloi loi bau lerame pung pen hek pele haitare adana tabak che isagi tabak ni ga na khallaga koi Handy Laisram jo adu ure Handy Laisram ga langmina ba koi nau kun su yaure samoina ga tobiram do sina Johnson ne side ga no halis ngang sigi mapai bungo haitare ko Thank you so much Thagachari many happy returns of the day Thokchom Chinglembi daughter of T.H. Johnson aduga mamagi maming ding sai di idi rakibni ado ibada chithara male aduni aina details si loin iraga thara na ekta chitha bai tare no mamagi ming si ay amutang sat law thok charo ke khoini ibada yaudra su ko Chinglembi mamagi ming no Ranjana Devi haba Ranjana Devi anana Thagachari Johnson ke loina Viranjana khoni ibada chithar ga so haitare hore namuk tayai demo hapcharake Thagachari Hello minga madi life from IBC Lo yambana nok se ka khungri tabi da ni me ho se ka khungri yam ngarang gi thoram ek hobu de gi dum yeng je haitare loibo hoi yam nungai je yam nungai ado ngarak satna kitang phajahan bada na naw na sum haje ding ini mayam na so pen pen de mak lei gan yam singdi je da haita adugo aina hangeni ba yam da so so phajahan bagi amjari ko ngara ko la donors marak ka gi ma mana hai to thamoi tum ma pen da bagi hai bo ra mani adu matung da bi yar makhi stage ko la adu mai hai bo ti ai gi bo mo ta bi hai ni gi haita lai bo da dum apen pen da awara na ko suna da la ge suna da dum lai ga hai nei haita adu ha yam bagi taubi ra ko mayam de da ki mayam ku ma na ko hai ra mi du ma gi ma du bi pen ga bo chano ko kan ba hai bana te do kari hai gi bano yam ba gens pen to bi de sa na phang video coverage pen to bi hai ba gi ha te ma yaw ra ki bani ke dum ha ra pa hai sak una de haba hoi ata ba khang buna taram gani sum khang mana yam na kan ba wari hai bana ti da sak una de hai du kai hai no ai gyan ta de ma hai ra me kai hai jan stage tu de ga gam thola pada ama ga legin to de mobile le ga banina una phang de de lobi rakti hai ba gi ke de da harak ko hai ama khang ni da aina hai ri wa pham do mana hai ra mi do ko na loksan mangam dre hai ba sak una dre hai ai ga ma ga una de hai ra kari hai no hai ba ho adu gi thengna di hai ba gi min koi doin adu ma di ga dai chali jano sinida akoi stage du gi nakan do da dum lai mi loi unai akoi lo laga su leite adu mara khoi sak una de hai du kai hai no ai gyan ta di nupi ma khak tingarang hai gi mana ka khalaga khoi gi Sir James ki ai ni am pen de nungai te staff sing ma sak tak te khote hai ba ma da khoi khairok te gi mudra na ma khak na khoi gi medam na hai bam khak ti ta gi adu na ta nai de ta hodre adu bu thoram du dai tare sei kana sangna ring mi gi sei sak bu du to oga koi gi admin sing adagi koi staff sing masak tak pa ya de ba thoram du gi paring adum lei jai hai tare adum masana lei jaba thoram du mana hana chingkhalaga staff tak te khote na haram ba budi yawe adu na tabadi ai di ta hodre aduga ai di kare hai tare
ꯁꯪꯉꯝꯕꯗꯤ ꯃꯨꯜꯂꯦ ꯑꯗꯨꯅꯤ ꯑꯩꯗꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯇꯥꯔꯦ ꯂꯥꯛꯏ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯉꯥꯛꯇꯅꯦꯕꯀꯣ ꯁꯦꯛꯁꯄꯤꯌꯔ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯑꯝꯕꯁꯦ ꯑꯩꯒ ꯎꯅꯗ ꯌꯥꯗꯕ ꯂꯥꯛꯏꯕꯁꯤꯡꯁꯦ ꯑꯗꯨꯝ ꯂꯣꯏ ꯎꯅꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯩꯗꯤ ꯄꯨꯔꯥ ꯈꯣꯟꯒ ꯂꯣꯏ ꯇꯥꯖꯥꯅꯤ anyway ꯇꯥꯛꯄꯤꯌꯣ ꯏꯅꯥꯎꯒꯤ ꯋꯥꯐꯝ ꯊꯝꯕꯤꯌꯣ ꯑꯇꯩ ꯋꯥꯐꯝ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯏꯌꯥꯝꯕꯅꯕꯨꯗꯤ ꯁꯛ ꯇꯥꯛꯄꯤꯔꯦ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯑꯗꯨꯃꯁꯨ ꯐꯖꯩ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯤ ꯉꯝꯃꯁꯨ ꯉꯝꯗ꯭ꯔꯁꯨ ꯂꯦꯡꯌꯥꯟꯒꯤ ꯑꯃꯃꯝ ꯇꯧꯍꯟꯒꯅꯤ ꯍꯥꯏꯇꯥꯔꯦ ꯅꯥꯎꯕ ꯁꯨꯝ ꯐꯥꯎꯖꯕꯅꯤꯀꯣ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯁꯦꯛꯁꯄꯤꯌꯔꯅ ꯈꯪꯗꯕ ꯑꯃꯇꯪ ꯂꯩꯔꯦ ꯑꯩ ꯃꯗꯨ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯂꯦꯡꯌꯥꯟ ꯐꯤꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯜꯂꯦ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯃꯝ ꯂꯣꯏ ꯌꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯂꯦꯡꯌꯥꯟ ꯐꯤꯁꯦ ꯑꯝꯇ ꯌꯥꯜꯂꯒꯨꯝꯁꯦꯅ ꯌꯥꯜꯍꯟꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯒꯦꯅ ꯊꯣꯛꯂꯛꯄ ꯃꯤꯁꯦ ꯃꯤ 19 ꯀꯩꯅꯣ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ 19ꯁꯤ ꯑꯩꯈꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯜꯂꯒ ꯅꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯜꯂꯒ ꯑꯩꯈꯣꯏꯅ ꯌꯥꯟꯒꯦꯗꯤ ꯌꯥꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯕ ꯁꯦꯛꯁꯄꯤꯌꯔ ꯀꯣ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯂꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯒꯦ ꯍꯥꯏꯕ ꯑꯗꯣ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯕ ꯃꯇꯝꯗꯅꯦ 15 ꯃꯤꯅꯤꯠ ꯆꯪꯉꯦꯕ ꯃꯤ 19ꯗꯨꯅ 19 ꯂꯧꯊꯣꯛꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯊꯧꯔꯝꯗꯨ ꯅꯪꯉꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯑꯩꯈꯣꯏꯗ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯠꯇ ꯌꯥꯟꯕꯤꯔꯅꯨ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯑꯩꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤꯗꯒꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯟꯁꯤꯡꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯦꯕ ꯀꯅꯥꯅ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯒꯦ ꯍꯥꯏꯕ ꯃꯤꯁꯤꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯦꯕ ꯃꯤꯔꯖꯥ ꯑꯩꯈꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯒꯦ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯁꯛ ꯎꯠꯆꯅꯤꯡꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯨ ꯏꯀꯥꯏ ꯈꯨꯝꯅꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯥꯔꯅꯗꯤ ꯌꯥꯕꯤꯗꯦ ꯁꯤꯅꯦꯕꯀꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅ ꯃꯤꯔꯖꯥ ꯋꯥꯔꯧꯗꯅꯕ ꯍꯥꯏꯈꯣ ꯃꯥꯒꯤꯗꯨ ꯃꯄꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁ꯭ꯇꯥꯐ ꯑꯃꯗ ꯑꯣꯂꯦꯟꯗ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯔꯁꯨ ꯑꯦꯗꯃꯤꯟ ꯑꯃꯈꯛꯇꯪꯗ ꯑꯣꯏꯔꯁꯨ ꯄꯨꯂꯞ ꯁꯣꯞꯆꯜꯂ ꯇꯧꯕꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯔꯥꯡꯁꯤ ꯊꯧꯔꯝꯁꯤ ꯀꯔꯤꯝꯇ ꯁꯣꯏꯗꯦ ꯀꯔꯤꯝꯇ ꯀꯥꯏꯒꯤꯗꯦ ꯀꯔꯤꯅꯣ ꯃꯤ 80 ꯃꯤꯡ ꯆꯜꯂꯦꯕ ꯃꯤ 84ꯁꯦ ꯃꯤꯡ ꯆꯝꯅ मिनिट 5 84 पाथोꯛꯄꯤꯔꯣꯕ ꯄꯨꯡ ꯀꯌꯥ ꯇꯥꯒꯦ ꯌꯦꯡꯕꯤꯌꯣꯕ ꯂꯥꯎꯊꯣꯛꯄꯅꯦ ꯀꯩꯅꯦ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯛ ꯁꯥꯡꯕ ꯊꯧꯔꯝꯗꯨ ꯃꯣꯏꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯨꯝ ꯈꯥꯡꯒꯅꯤꯀꯣ ꯑꯗꯣ ꯉꯔꯥꯡꯒꯤ ꯑꯣꯏꯅ ꯂꯥꯏꯚ ꯇꯧꯈꯤꯕ ꯄꯨꯡ ꯃꯁꯤꯡꯁꯦ ꯄꯨꯟꯅ ꯄꯥꯊꯣꯛꯕꯗ ꯄꯨꯡ 10 ꯌꯧꯒꯦ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯦꯝ ꯁꯥꯕꯅꯦ ꯂꯥꯏꯚ ꯍꯧꯗ꯭ꯔꯤꯉꯩꯅꯦ ꯑꯗꯨ ꯇꯥꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯣꯔꯀꯦꯁꯇ꯭ꯔꯥ ꯀꯥꯡꯕꯨꯗꯣ ꯄꯨꯡ 9ꯗꯩ ꯐꯝ ꯂꯩꯔꯦꯕ ꯊꯧꯔꯝꯅ ꯄꯨꯡ 12 ꯑꯗꯥꯏ ꯍꯧꯋꯦꯕ ꯑꯗꯨꯅ ꯄꯨꯡꯁꯤꯡꯁꯦ ꯄꯥꯔꯣꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯡ 12ꯒꯤ ꯆꯥꯡ ꯐꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯅꯪꯉꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤꯁꯤ ꯉꯔꯥꯡꯒꯤ ꯊꯧꯔꯝꯁꯤꯒꯤ ꯑꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯠꯇ ꯇꯧꯕꯤꯔꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯥꯎꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 19ꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤꯒꯤ ꯃꯍꯨꯠꯇ ꯂꯨꯄꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯗꯥꯏꯃꯟꯒꯤ ꯆꯐꯨꯗꯨ ꯊꯥꯗꯕꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯦꯡꯌꯥꯟ ꯐꯤꯁꯦ ꯑꯃꯠꯇ ꯌꯥꯟꯗꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯟꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯈꯛꯇꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯟꯁꯤꯡꯒꯤ ꯌꯥꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯂꯩꯔ ꯊꯝꯃꯦꯕ ꯑꯗꯨꯅ ꯃꯣꯏꯅꯗꯤ ꯇꯧꯍꯟꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯧꯏ ꯍꯥꯏꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯛꯊꯠꯆꯕꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯈꯥ ꯇꯥꯕꯤꯌꯨ ꯏꯌꯥꯝꯕ ꯏꯔꯣꯏꯕꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯗ ꯑꯩ ꯍꯧꯕꯩ ꯇꯥꯖꯍꯧꯗꯕꯒꯤ ꯁꯨꯝ ꯐꯖꯍꯟꯅꯤꯡꯕꯒꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯛꯄꯤꯌꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝꯒꯤ ꯊꯧꯗꯣꯛ ꯌꯦꯁ ꯃꯆꯥ ꯅꯨꯄꯤꯕꯨ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯥꯠꯂꯝꯕꯒꯤ ꯇꯧꯕꯁꯦ ꯑꯗꯣ ꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯕ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯖꯔꯒꯗꯤ ꯑꯩ ꯀꯔꯤꯝ ꯈꯪꯗꯦꯀꯣ ꯅꯨꯄꯥꯗꯨꯅ ꯃꯍꯤꯡ ꯊꯥꯗꯣꯛꯈꯤꯕꯗꯩꯗ ꯀꯩꯒꯨꯝꯕ ꯃꯣꯏꯒꯤ ꯅꯨꯄꯥꯒ ꯃꯃꯥꯒ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯕꯨ ꯑꯣꯏꯔꯁꯨ ꯈꯔ ꯋꯥꯠꯂꯛꯄꯒꯤ ꯑꯗꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥꯅ ꯆꯤꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯤꯕ ꯃꯃꯥ ꯃꯆꯥꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯈ꯭ꯔꯦ ꯃꯃꯥꯗꯨꯅ ꯑꯁꯤꯕꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯐꯔꯛꯀꯗꯧꯕ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯁꯤꯕꯅꯕꯨ ꯐꯩ ꯃꯗꯨ ꯍꯦꯛ ꯍꯤꯡꯉꯛꯄꯗ ꯃꯥ ꯑꯗꯨꯝ ꯖꯦꯜꯗ ꯆꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤꯉꯩꯗ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯐꯠꯇ ꯈꯤꯇꯪ ꯈꯟꯖꯍꯧꯗꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯀꯣꯛꯀꯤ ꯂꯥꯏꯅꯥꯒꯁꯨ ꯂꯩꯅꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯔꯥꯡ ꯃꯅꯨꯡꯁꯤꯗ ꯍꯥꯏꯗꯅ ꯌꯥꯝꯅꯕꯨꯗꯤ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃꯒ ꯊꯝꯃꯒ ꯌꯥꯝ ꯆꯦꯛꯁꯤꯟꯖ ꯊꯥꯖꯔꯤ ꯆꯨꯝꯃꯅꯤ ꯁꯦꯛꯁꯄꯤꯌꯔ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯖꯈꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯃꯥꯏ ꯄꯥꯛꯄ ꯊꯧꯔꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯖꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯣꯏꯍꯧꯋꯤ ꯊꯕꯛ ꯇꯧꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯣꯏ ꯉꯔꯥꯡꯒꯥꯏꯁꯦ ꯑꯩꯅ ꯇꯧꯖꯒꯦ ꯈꯟꯕꯁꯤ ꯂꯥꯛꯏꯕꯁꯤꯡꯗꯣ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯀꯧꯈꯠꯂꯒ ꯁꯤꯅ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯃꯥꯅ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯁꯣꯝꯅ ꯀꯔꯤ ꯀꯧꯕ ꯀꯥꯏꯅ ꯑꯩꯅ ꯁꯤꯗꯒꯤꯅꯤ ꯑꯩꯅ ꯑꯗꯨꯗꯩꯅꯤ ꯀꯥꯏꯅ ꯃꯁꯛ ꯇꯥꯍꯜꯂꯦꯕ ꯀꯨꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯑꯩꯅ ꯗꯣꯅꯔ ꯁ꯭ꯃꯤꯠꯀꯤ ꯑꯅꯤꯁꯨꯕ ꯗꯣꯅꯔ ꯁ꯭ꯃꯤꯠꯁꯤ ꯇꯧꯕ ꯀꯥꯟꯗ ꯃꯤꯁꯤ ꯌꯥꯝꯅ ꯌꯥꯝꯃꯟꯈꯤꯗꯅꯀꯣ ꯑꯩꯅ ꯃꯁꯛ ꯇꯥꯛꯑꯒ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯒ ꯇꯧꯕꯁꯦ ꯁꯤꯒꯤ ꯃꯁꯛ ꯇꯥꯍꯟꯕꯁꯦ ꯑꯩꯅ ꯇꯧꯍꯟꯗ꯭ꯔꯦꯕ ꯀꯩꯅꯣꯗ ꯃꯤ ꯌꯥꯝꯕꯅꯤ ꯊꯧꯔꯝꯗꯨ ꯅꯪꯉꯔꯣꯏꯅ
ꯑꯗꯩꯗꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯍꯥꯏꯅꯔꯛꯑꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯕꯀꯣ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡ ꯃꯤ ꯌꯥꯝꯕ ꯍꯥꯏꯔꯦꯗꯅ ꯃꯇꯝꯗꯨꯗꯁꯨ ꯍꯦꯛ ꯍꯧꯕ ꯃꯤ 700ꯃꯨꯛꯇꯤ ꯑꯗꯨꯝ ꯁꯨꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯃꯤ 700ꯇꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯛꯑꯦ ꯑꯁ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯇꯦ ꯁꯛ ꯇꯥꯛꯄꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯛ ꯇꯥꯛꯆꯒꯦꯅ ꯂꯥꯛꯄꯅꯤ ꯁꯛ ꯇꯥꯛꯅꯁꯦꯅ ꯂꯥꯛꯑꯒ ꯁꯛ ꯇꯥꯛꯅꯗ꯭ꯔꯦꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯂꯤꯁꯅꯔ ꯉꯥꯛꯄꯤꯒꯅꯤ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯑꯩ ꯏꯊꯟꯗꯀꯣ ꯑꯣ ꯃꯥꯅꯗꯤ ꯈꯪꯖꯗꯕ ꯑꯗꯨ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤꯋꯥ ꯇꯥꯖꯔꯤꯅꯦꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯃꯨꯛ 3ꯁꯨꯕ ꯗꯣꯅꯔꯁ ꯃꯤꯠꯇꯗꯤ ꯑꯩꯅ ꯑꯃꯨꯛ ꯂꯣꯏ ꯀꯧꯈꯠꯂꯒ ꯑꯃꯨꯛ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯀꯩꯗꯧꯒꯦꯕ ꯑꯩꯗꯤ ꯁꯛ ꯇꯥꯛꯆꯔꯣꯏ ꯑꯩ ꯁ꯭ꯇꯦꯖ ꯀꯥꯕꯗꯣ ꯉꯝꯖꯔꯣꯏꯅ ꯈꯔ ꯑꯃꯨꯛ ꯀꯥꯔꯛꯇꯦꯕ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯀꯥꯔꯛꯑꯦꯕ ꯑꯗꯩꯗ ꯑꯃꯨꯛ ꯃꯤꯗꯨꯅ 34 ꯁꯨꯔꯕꯅꯤꯅꯀꯣ ꯉꯔꯥꯡꯁꯨ ꯑꯩꯅ ꯉꯔꯥꯡꯗꯤ ꯁꯛ ꯇꯥꯛꯄꯗꯨ ꯑꯣꯏꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯄꯤꯔꯦꯕ ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯏꯁꯩ ꯁꯛꯄ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯤꯡꯗꯪ ꯍꯥꯏꯔꯝꯃ ꯀꯨꯝꯗꯒꯦꯁꯨ ꯌꯥꯏ ꯂꯣꯏꯅꯃꯛ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗꯅ ꯂꯤꯟꯁꯨ ꯁꯤꯕ ꯆꯩꯁꯨ ꯇꯦꯛꯇꯕ ꯑꯗꯨ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯊꯣꯛꯂꯛꯑꯒ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯁꯛꯇ꯭ꯔꯁꯨ ꯑꯩ ꯃꯁꯛ ꯇꯥꯛꯆꯅꯤꯡꯉꯦꯅ ꯃꯁꯥꯅ ꯈꯜꯂꯒꯗꯤ ꯑꯩ ꯀꯩꯅꯣꯗꯒꯤꯅꯤ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯤ ꯑꯩ ꯃꯤꯡ ꯑꯗꯨ ꯀꯧꯏ ꯑꯩꯈꯣꯏꯁꯨ ꯊꯧꯔꯝꯁꯤ ꯌꯥꯝ ꯇꯥꯖꯩ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯝꯖꯔꯒꯦ ꯂꯣꯏꯔꯦ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯌꯦꯕ ꯑꯗꯩꯗ ꯃꯁꯥꯅ ꯃꯤꯡ ꯆꯠꯂꯨ ꯌꯥꯗ꯭ꯔꯕ ꯃꯁꯥꯅ ꯃꯥꯅ ꯇꯥꯛꯆꯅꯤꯡꯗ꯭ꯔꯒꯗꯤ ꯇꯣꯛꯑꯦ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯂꯩ ꯅꯣꯡꯃꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅ ꯐꯖꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣ ꯃꯃꯥ ꯅꯣꯡꯃꯩ ꯏꯕꯨꯡ ꯑꯣꯏꯜꯄꯝꯗꯒꯤ ꯃꯃꯥꯗꯨꯅꯦꯃꯦꯕ ꯇꯔꯥꯃꯨꯛ ꯃꯃꯥꯁꯦ ꯀꯨꯏꯔꯦ ꯐꯣꯟꯁꯦ ꯁꯨꯡꯐꯪ ꯐꯪꯗꯦ ꯑꯗꯣ ꯇꯥꯕꯗꯤ ꯅꯣꯡꯃꯇ ꯂꯦꯞꯄ ꯅꯠꯇꯦ ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯨꯛ ꯌꯥꯕꯤꯕ ꯉꯔꯥꯡꯒꯤ ꯊꯧꯔꯝꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯏꯆꯥꯅ ꯇꯧꯊꯣꯛꯄ ꯊꯕꯛꯇꯤ ꯐꯖꯕꯗ ꯇꯧꯊꯣꯛꯄꯗꯅꯦ ꯄꯦꯟꯕꯒꯤ ꯅꯥꯏꯗꯔꯦ ꯏꯆꯥ ꯇꯧꯕꯁꯤꯡꯁꯦ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇꯁꯨ ꯏꯆꯥꯅ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯃꯪꯒꯣꯜ ꯑꯣꯏꯕꯗ ꯑꯣꯏꯖꯅꯨꯅꯦ ꯏꯃꯥꯁꯦ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯍꯦꯛ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯇꯥꯖꯩꯌꯦ ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯩ ꯅꯣꯡ ꯈꯔ ꯂꯥꯛꯄꯗꯨꯁꯨ ꯊꯋꯥꯏꯁꯦ ꯀꯌꯥꯝ ꯋꯥꯏ ꯑꯗꯨꯕꯨ ꯏꯆꯥꯒꯤꯗꯤ ꯇꯥꯈꯤꯗꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯤꯗꯩ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯥꯝ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯏꯆꯥ ꯇꯤꯂꯣꯇꯃꯥꯒꯤ ꯏꯁꯩꯗꯨꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯉꯥꯏ ꯄꯦꯟꯖꯈ꯭ꯔꯦ ꯌꯥꯝꯅ ꯑꯗꯨꯒꯤ ꯁꯨꯝ ꯂꯣꯏꯅ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯇꯥꯖꯩ ꯃꯃꯥꯗꯨ ꯁꯨꯝ ꯍꯥꯏꯔꯛꯄꯅꯦ ꯀꯨꯏꯔꯦ ꯃꯃꯥꯁꯦ ꯐꯣꯟꯁꯦ ꯑꯩꯅꯒ ꯍꯩꯇꯕꯒ ꯕꯤꯖꯤꯗ ꯍꯥꯏꯕ ꯀꯥꯟꯗ ꯇꯥꯗ ꯂꯨꯝꯃꯒ ꯑꯗꯨꯝ ꯇꯥꯔꯦ ꯀꯩꯗꯧ ꯑꯗꯨꯝ ꯇꯥꯔ ꯑꯗꯨꯝ ꯂꯩꯔꯕ ꯑꯩꯁꯦ ꯑꯗꯨꯒꯤ ꯁꯨꯝ ꯃꯃꯥꯅ ꯍꯥꯏꯔꯛꯄꯅꯤꯅ ꯉꯔꯥꯡ ꯊꯧꯔꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯔꯦ ꯃꯊꯪꯗꯁꯨ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥꯁꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯅ ꯅꯍꯥꯟꯁꯨ ꯑꯗꯣꯝꯗ ꯑꯩꯒꯤ ꯏꯄꯥꯝꯗꯨꯗ ꯂꯥꯛꯑꯝꯃꯦ ꯑꯩ ꯊꯦꯡꯅꯗ꯭ꯔꯦ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯏꯕꯨꯡ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯗꯒꯤꯏꯌꯥꯒꯤ ꯃꯆꯥ ꯃꯅꯥꯎꯕꯒꯤ ꯂꯥꯛꯑꯝꯕꯅꯦ ꯑꯩꯅ ꯊꯦꯡꯅꯗ꯭ꯔꯦ ꯑꯝꯇꯗꯤ ꯂꯥꯛꯑꯝꯃꯦ ꯇꯧꯕꯅꯦ ꯑꯗꯣ ꯇꯝꯗꯅ ꯃꯥꯅ ꯎꯅꯈꯤꯗ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯎꯅꯅꯕ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯃꯥꯒꯤ ꯀꯣꯜꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅ ꯍꯧꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯤ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨ ꯂꯣꯏꯅ ꯂꯥꯎꯊꯣꯛꯄ ꯉꯝꯗꯧꯗꯤ ꯃꯥꯟꯗꯦ ꯉꯁꯤꯒꯤꯁꯤ ꯇꯥꯟꯖꯥ ꯑꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤ ꯂꯩꯇꯕ ꯍꯌꯦꯡ ꯈꯔ ꯑꯃꯨꯛ ꯂꯥꯎꯔꯁꯨ ꯂꯥꯎꯖꯒꯦ ꯑꯗꯨꯒ ꯀꯣꯜꯗꯤ ꯍꯧꯖꯤꯛ ꯍꯟꯅꯁꯨ ꯀꯣꯜ ꯂꯥꯛꯏ ꯑꯗꯨ ꯀꯣꯜ ꯂꯧꯈꯠꯆꯔꯔꯣꯏ ꯊꯧꯔꯝ ꯇꯥꯕꯤꯔꯒꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯃꯇꯝꯁꯤ ꯑꯣꯜꯃꯣꯁ ꯍꯦꯟꯈ꯭ꯔꯦ ꯃꯗꯨꯒ ꯍꯌꯦꯡ ꯈꯔ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯉꯁꯤ ꯈꯔ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯂꯥꯎꯊꯣꯛꯆꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯅꯍꯥꯟꯒꯤ ꯗꯣꯅꯔꯁꯀꯤ ꯄꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ 57 ꯁꯨꯔꯨꯛ ꯃꯤ 58 ꯁꯨꯕꯗ ꯑꯦꯟ ꯁꯣꯕꯥ ꯁꯤꯡ ꯂꯨꯄꯥ 100 ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏ ꯌꯥꯝꯕꯦꯝ ꯁꯅꯥꯍꯟꯕꯤ ꯂꯨꯄꯥ 150 ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯀꯩꯁꯥꯝ ꯁꯣꯃꯣꯔꯖꯤꯠ ꯂꯨꯄꯥ 150 ꯑꯗꯨꯒ ꯌꯥꯏꯁ꯭ꯀꯨꯜ ꯄꯨꯂꯤꯁ ꯂꯦꯟ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯟꯇꯤ ꯂꯨꯄꯥ 150 ꯋꯥꯏꯞ ꯑꯣꯐ ꯀꯩꯁꯥꯝ ꯁꯣꯃꯣꯔꯖꯤꯠ ꯌꯥꯏꯁ꯭ꯀꯨꯜ ꯄꯨꯂꯤꯁ ꯂꯦꯟ ꯑꯗꯨꯒ ꯊꯣꯛꯆꯣꯝ ꯀꯩꯂꯥꯁꯅꯥ ꯗꯦꯕꯤ ꯂꯨꯄꯥ 100 ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯐꯝ ꯂꯩꯀꯥꯏ ꯑꯗꯨꯒ ꯊꯤꯡꯉꯣꯝ ꯁꯨꯁꯤꯂꯥ ꯗꯦꯕꯤ ꯂꯨꯄꯥ 150 ꯁꯒꯣꯜꯕꯟ ꯊꯤꯡꯉꯣꯝ ꯂꯩꯀꯥꯏ ꯑꯗꯨꯒ ꯀꯕꯔꯕꯝ ꯁꯣꯐꯤꯌꯥ ꯂꯨꯄꯥ 100 ꯊꯥꯡꯃꯩꯕꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ
केस मिर्जा लुपा चामा थागचरी दुगा आइबम जितेन लुपा चनी दुगा चन इलांबम लुपा चंगा थंगमैबन सिनाम लेकाई अदुगा इंदु ओइनाम लुपा चामा सिंगमई वाकंबम पुरेंगान ममैते लुपा चामा अदुगा कोल याम लाए कोल सी याद रे तोक्चोम लेबांग लोपी लेमा लुपा चहुम कोंबै हेत्री लेकाई अदुगा पुसम ताहिस लुपा चंगा हियांग थांग तेराही निंगथौजम थबा तोंबी लुपा चंगा वंखै निंथेम पुगी मपान गुरुमहिम रत्ना लुपा चनी अनोबा हाइतारे सिना खोगी डोनर्स की कांगुदगी पिबी रखिबदुनी दुगा पेचीदगी इनाउबी चिनी मिठाई अतई अतई हाइबा तारे संजरमम तोंबिशना सिंगारेल तेजपुरदगी लुपा चनी वाइटोंदगी थोइबी सगोल सेम लुपा चंगा दुगा वाहेंगबम सुनीता खुराई लुपा चंगा सिंगजमैदगी सुंदरी हैरा तै फाउंडेशन की लुपा चंगा मसु हाइतारे इंदो ओइनाम लुपा चंगा पिबिरकपा थागचरी दुगा सिनाम तोंबी देवी नोपोक सेंगमा लुपा चामा दासु लैमा नोपोक सेंगमा लुपा चंगा सिनाम मिखु नोपोक सेंगमा लुपा चामा अदुगा लाइश्रम ओंबी कैना तोंबी देवी लुपा चनी पिबिरकपा दुगा डोनेशन फॉर कुनगापा हाइदना इबिरे थागचरी केसु काइबा लेते अयिंगबी लुपा चंगा पिबिरकपा अदुगा ओजा मोहेन लुपा लिसिंग मगा चंगा ओजा मोहेन पिबिरखिबा अदुगी दमक थागचरी अदुगा मैडम इमा कैलाशना मागे डोनर्स की लुपा लिसिंग चनी सु पिबिग्रबनी थागचरी दुगा वाइकोम थोइबी हियांगलम लुपा चनी डोनर्स मीट की पिबिरखिबा अदुगा रुमयुम हेमबा बसंगा पिबिरंबा अदुगा नोंमै कापम रिता थोंजु पोइरो लुपा चंगा पिबिरंबा थागचरी पाबुंगना लुपा चंगा इमा शमा लुपा चनी सेबुशोया लुपा चनी पिबिरंबा इमा मेमा निंगोंबम लुपा चनी पिबिरंबा गाथेम मारिया चंगा पिबिरंबा सोरो खाइबम पापी चंगा पिबिरंबा असेम याय मचनी पिबिरंबा पुखाव इमा चंगा पिबिरंबा सेलेबा लुपीगी एक्स्ट्रा लुपा चहुम अमगा लुपा लिसिंग चनी डोनर की फुल पिथोक पिरंबा माइबम लोली उखोंग सांग मनिंग लेखाई फंक्शन की लुपा चंगा पिबिरकपा सलाम चौबी नगामपाल इमा लुपा चंगा पिबिरंबा यलांगबम सुंदरी देवी यलांगखांग पोपी लुपा लिसिंग चनी पिबिरकपा दुखिना कोई डोनर की मपुमोइना पिबिरंबा हाइतारे डोनर की शो आई लौथुक सकरे थागचरी हनाना दुगा तबा तोंबी सरे नंबर 69 मागी लुपा चंगा पिबिरकपा सिनो ग्रुप दसो सोमदो यावग्रे दुगा थागचरी बोमेश्वर खुराइदगी लुपा चंगा पिबिरकपा दुगा सुमति युमनाम लामैदोंग लुपा चामा पिबिरकपा दुगा पलेंदगी इमारा देसना लुपा चंगा डोनर स्मिथ की नाचु योंगसाक मपुन्नम पिबिरकपनी आनंदी लुवांग थागचरी थाहुंगी डोनर्स की पैसा दुगा डोनर स्मिथ की लुपा चंगा अमसु हाइतारे पुन्ना लुपा डोनर्स थाहुंगी लुपा चहुम अमा अदुगा ओके और चनी मना डोनर स्मिथ की थागचरी चिथा जब यावरबसु दु मैम ताकपिरक्सी अनिता सेम लुपा चंगा डायमंड टीवी की पिबिरंबा खुइरेम इंदिरा लमदेंग खुनौ लुपा लिसिंग मचनी हाइबा तारे पिबिरकपा प्रतिमा हेंगांगदगी लुपा लिसिंग म ड्रोन लेबगी न पिबिरमी संजरे थागचरी सिंगधाम सोबिता लमदेंग खुनौ लुपा लिसिंग मचनी खुगी सिना डोनर्स की पिबिरमने हाइबा तारे जामिनी लोरेंबम लुपा चनी मा जामिनी पिबिरम लमदेंग दि मा सुनीता लिसिंग म पिबिरम थागचरी नोमाइथेम मंजूरी समराम गिशु डोनर्स यावबगी लुपा चनी जो पिबिरमे थिंगुजम यायमबी लुपा लिसिंग म इमा वांखेरकपा मेम ड्रोन लेबगी नेना 500 मसु पिबिरम थागचरी अदुगा निंगोंबम इवेमचा देवी निंगोंबम यालेर लुपा चामा फेब्रुआरी थागी बिगेरानी दु फुरित फिरोन पिबिरई चल फुरित पिबिरकपा दुगा चंप्रा थांगदगी गोविंद पिबिरकपा अदुगा थागचरी निंगोंबम इवेमचा ngarangdagi inong noba ming sansan biba haiba tare निंगोंबम बिजेंती सु निंगोंबम यालेरकसु निंगोंबम बिजेंती देवी मयालेरक हaiba tare खुंद्राकपम थंबाल तोंबी हेरो पार्ट 1 सु यौसन बिबा थागचरी अदुगा खुंद्राकपम थंबाल तोंबी की लुपा चंगा डोनर की न पीबी किबनी अदुगा थागचरी माइबम लोली देवी उखोंग सांग मनिंग लेकाय
full pet tauthokpa haitare aduga loli thangjam ukhong sang maning lekai anoba yawbasing yawre aduga hidam milu devi yaripok khoirom donor gi supir bi re lupa chamri tuga chamana function ge na bibiram thagachari aduga sogol sem thobi thobal khengman makha lekai lupa chom drone gi chani na function gi bibiram ba langlen to na sem lupa chani function gi aduga thagachari function gi chani langlen to na sem chani na ibiram yani aduga thokjom kaina hal khetri laikai sahi magi full pet topirami aduga sogaijam sobita kaksing khunjai degi lupa changwa pibirami aduga kaisam kaina hal charangpat imasu donor yobi khramale ming photo loi yobirame tia manishang lupa changwa aduga lupa chohumna gangmai gi chani khuna hoi chani punna lisingam pibiramani thagachari soram bilasini sogol man sayang kurang mokong pachani pibirakibani thagachari oja jayanta thank you so much thokjom ima kanogi pisa pibiro matung da muksu donor ki social hapira pani haiba tare poramak thagachari segi damak aduga thank you so much takelebam jibolata devi pasahum pasikong panthoibi radha samongi sunan lautok sagre sibudiko thank you so much tai chithaba toina leitrena khanjara kanda taina tai donor gi chitha jaba yaurga su tek tobiro mayam hanana thagachari ngasi gi matang asi loisinjare mayam na tengwang birak pasi so lautok taba yadaba aduna ne haidare thank you mayam pono mapung phan bi bagi dama hanana thagachari pono mapu sini diamond donors kari no diamond donors ai je sin lupa chama sama thagi sumai thangkana rakanda tawjaba duguma group amagi thoromni haiba tare mayam pono makta khangan jabani adana mapum oina ngarang gi thorom do mapung phan gi bi lupono mak aduga pungning wakhal pono makna loina support tobiri ba haiba tare lupa am tong orju thangbiri ba thangbi da bor su pono mak support bu tobira ba di hanana thagachari hojik jik so khoi pochai hon ba loidri kanna mo phukli amuk yung bagi amuk phung adagi amuk phuk bagi amuk wanari sing je haitare sini ngarangi mafam phajana sem gi mafam dunga si diloi podo kari sare mo phungko ko amuk mathang gi jun gi tang kon mari da mana tawno bo na jari pono mak thagachari olen koi ngarang dagi tum da jada na honari koi staff sing pono mak haitare jemi kiran aduga te yawbiri sing binot pono mak dagi gi khura sing haibadare thagachari pono mak phabai ai phabo minarasi ngasigi damakta di matang asida pungning yuwarol thorom loisin jabagi aba logjari pono mapu jayam sarujam namukana khurumjari take care Hangdokchare Ningthem Eye Care and Optical Computerized Eye Testing Maphamna Arongthong Opposite Oil Pump near District Hospital Thobal Ningthem Eye Care and Optical asi Saisakpi Chanchangi Thongangi Hekmachinda Hangduna Leijare Mafam asida tonga kudong chaba kaya marom pijari Mafam asida free eye checkup tobagi amadi frame amadi lens da 30% ta kudong chaba pijari adona season hariba frame adu kariguma tha taruk phaugi manungda dekhrabadi mafam asida free da sinjagani Ningthem Eye Care and Optical hariba asigi tonga ba kudong chaba singdi pediatric eye care contact lens service comprehensive eye exam loinana tonga ba treatment sing tawjariba sing adudi eye allergies eye infection eye inflammation eye injuries loinana dry eye hariba sing asi mafam asida laing magi kudong chaba phongbigani
लोइनना मफम असिदा तोंगा तोंगा हौसिकी मतमदा सिजनरिबा फ्रेम अमदि लेंस कैमरा फंगबिगनी अकुपा मरोलगी दमा कॉल तोबियु 8787344541 अमुकहना 8787344541 अरोंग थोंगदा लेरिबा ऑयल पंप असिगी ऑपोजिट ता लेजरे ngasi ngasi makling sinbiro Ningthem Eye Care and Opticals Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam masida Ayush ki laing bagi khudong saba phangbiragani loinana makhal khudimaki therapy tobagi khudong saba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina chima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yada basina chingba sigi lahingi khudong saba pijari basi khaktana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga tonga laina kaya gi maram da su tanabibe yagani Ningtaukaaba numittagi na thangja numit ki ayuk pung 8 na pung 2 fauba loinana nomaiji numit ayuk pung 9 na nungthil pung 3 faubagi Dr. Unabi bagi khudong saba phangbigani akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhangla Pamparing Kaksing Khunyai Lekhai Nungairaba Paujel New Era Higher Secondary School Thobalwang Matabana High School Living Certificate Examination 2025 ta Saru Yarima Mahiru Singde Yaifa Paujel Pijari Loinana How Kibat Sahi Kayadagi School Asina Leptona Class 11 Science ki Special Free Foundation Course Tobagumna Handak Chahi Lagliba March ki Tangkun English Singani Kun Mangadagi Paujari Last date of form issue Lagliba March ki Tang 3 English Singani Kun Manga Last date of form submission Lagliba March ki Tang 9 English Singani Kun Manga Ningtina train torbo oza singna subject suna haibadi physics chemistry biology mathematics english amadi computer science na chingba ayukta subject ahum nungthil da subject ahum ayuk pung manga dagi haujaragani arapa mafam dagi course asibu yawbingo mahiru singidama free boarding ki khudong chaba su pijari school asina hawbadagi lepa leitana kosena loba higher secondary examination singda 4 5 12 13 14 15 17 loinana 18 amadi 20 rank puthokpa ngamjakre free coaching class asibu interest lebiba mahiru singna pijariba mobile number 8837040537 Loinana 708-524-7055 Amadi 9612-915991 Haidiba number sing stegi netada School da lengbi raktuna khangbiba yagani Paujel jariba New Era Higher Secondary School Thobalwang Mathaba Eastern Lily Drinking Water gi Anouba ezen mangagi mafam miyam da pijari Eastern Lily Drinking Water pambiba singna Pungdong bamgi oina 8131-915180 Lighting Enterprises Pungdong Bandagi Fangbigani Ani Shubha Ezenna Waterwall Kanchipur Imphal West Mobile number 70052-56034 Ahum Shubhada Khongampat Mayai Lekai near Primary Health Center Imphal West Mobile number 8258932950 Sagolban Gi Oina Belonas Bank Sagolban Tera Pukrambam Lera Mobile number 700509627 Manga Subada Kongman Mangjil Zone 1 Imphal East Mobile number 708-5658-732 Panjari be ejen manga asi Lily Drinking Water gi oina inong nong hangduk chaba ejen singi Mafam singas de gedo madomna Eastern Lily Drinking Water gi damak pau phobiu English Singani Tara gi State Award amadi English Singani Tara mapangi Dr. Ambedkar National Award Fankraba IBM Sana Embroidery Wool Knitting Kam Vocational Training Center Kwa Kaichel Ngana Pithongna Akhanaba Supam Nompang Khangraba Nupi Singidama Chaliba Chahi English Singani Kunga Mangagi February Thadagi Hoduna Tha Ahungi Amadi Long Term Training gi Oiba Embroidery Wool Knitting Tailoring Loinana Kankal Tubugi Training Ama Hana Gumna Chahi Asigi Shu Haujargani Arapa Miyoi Singidama Hostel gi Khudong Chaba Pijari Saliba Tha Asidi Yawba Nangdrabashu Marakta Anoba Bezama Semduna Tambagi Khudong Chaba Pijari Training Loiraba Singna Embroidery Center Asida Thabak Tawagi Khudong Chaba Su Pijari Pambiba Singna Call Tobiu 70054-38121 Loinana 9233835693
ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡ ꯈꯔ ꯈꯛꯇꯅꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯂꯦꯡꯁꯤꯟꯕꯤꯔꯣ ꯏꯕꯦꯝ ꯁꯅꯥ ꯇꯦꯂꯔꯤꯡ ꯍꯥꯎꯁ embroidery wool knitting cum vocational training center Kwakatil Nganapithong National amadi State Awardee MD Zia Ulak Pusamna makhada pijariba layong sing asi layangjari manung changbaya yadaba manung changbada chang naidaba manung changbada matam kuina changba saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga nai chaba pistula amangthong gi akoibada maring chatlaga hagajaba puk nungshit kaba gastric problem leiba e taba chikpa naba tonsil sinus asma khwang naba thagi khongkap chang naidaba fingau chatpa singli nauri son thaba asina singba